मियोइबगी पुंसी हाइबसी खुबा खुनमनी हाइबसी खुदिमकना खंगनरबा वाफमनी फनयामना अरानबा तौदुना नुंगाइना लैदिबा अदु नोंगमदी अचुम्बा हाइबसिना मिटमांगदा लेपलबदा हुरानबगी तरानी मपुगी नोंगमा हाइबा अदु अदुमक तादना माइथीबा हाइबसी सोइद्रबनी अदुना अचुम्बा असेंगबासी मतम पुनमक्ता तौगदबनी हाइबा चपचाना उट्पा मूवी अमा ngasi amuk anawba manipurida explanation oina puduna lakchari ayang explain tawjaraka matamda soi kilan kiba asoi aran awat pa yarakpada ngakpiyu haiba wafam asisu ahan mukada mayamda thamjari phare mayam hojikti explanation haurasi ngasigi movie asigi mamingna Saamy² hairiba movie asini movie asi 21 September 2018 da release tawkiba action movie ni movie asigi karigumba kharadang panjarabada IMDb da 10 ge manungda 4.5 rating phangki aduga Google users na 100 ge manungda 79% like tawba movie amani movie asigi writer amadi director na Hari ni movie asigi producer na Sibu Thamins ni movie asigi cinematography na Priyan amadi Venkatesh Anguras ni movie asigi music ki Fajaraba Lechal Hap Lebana Devi Sri Prasad ni movie asigi production company na Thamins ni movie asida maruiba saktam langleba sing kharadang panjarabada movie asigi main protagonist oina lead role logduna saktam langleba hero heroine di movie asida hero oidiba Vikram na movie asida saklon ani logduna saktam langli amana Aarusaamy mapa amadi Ramasamy masanupa movie asida heroine gi saktam da heroine si ani haina panjage mayamda thoidokna saknai rabi ngaktani khangnaduna leiraba film gi taibang asida Diya gi saktam da Keerthy Suresh amadi Bhuvana gi saktam da Aishwarya Rajesh ni movie asigi maruiba play supporting role oina saktam langlibana movie asida central minister Diya gi mapa Vishwanatham gi saktam da Prabhu movie asida Diya gi uncle Sakthi gi saktam da Suri ni Perumal gi saktam da Kota Srinivasa Rao Perumal gi machanupa ahan Mahendra gi saktam da AK Sundar Perumal gi machanupa anisuba Devendra gi saktam da John Vijay Perumal gi macha atomba gi saktam da Raavana Pichai gi saktam da Bobby Simha movie sida Raamsamy gi mapu gi saktam langliba Srinivas gi saktam da Delhi Ganesh movie asida Raamsamy gi mabo ki saktam da Sumitra Diya gi mama Santhi gi saktam da Aishwarya Perumal gi second wife Sari bagi saktam da Sudha Chandran phare mayam movie rom da haujikti mai onsilasi movie asigi ahan basin makkada mayam na ubiragani madudi Aarusaamy na dukan amada beer bottle ama piyu hai dukan po da supirai madu Aarusaamy na pairaga makubakta haidoga mamaida saisalli nakandagi nupa amana nahak pukanano Aarusaamy masado phajana thektoktuna tauraga chai ama satuaga mayamadu phuthai aduga gypsy da kakalaga aihak Saamy ni deputy commissioner of police Tirunelveli city asigi haiduna mayamda laurai ma ke security da aihak police nate gunda ne harami yenglaga lehawi ma ke security sing mathangi sindani Bhuvana na Aarusaamy da call torami aduga aihak Bhuvana ne harami Aarusaamy su paikhali aduga kamaina khalige aina haikibado haire mathangi sinda mayam wa tanarami Bhuvana gi mama mapa amadi Aarusaamy gi mama mapa tauraga phana kuina wa tanara matung Aarusaamy na haugalaglaga ai kaim haijarroi na kina sanupi se aiga luhongbiu hairami asumna Bhuvana amadi Aarusaamy luhonglami lei huknau haiduna brahmanaduna hairi asumna Aarusaamy na lei adu Bhuvana da huklami Tanja adu maktada nupa ama seraklami aduga sar laurai mathangi sindani Perumal mahaki mi singa phamlaga lerami Aarusaamy sanga aga leiramba phan ama kokhairai Perumal namaruda mahaki mi chanan ge tawba du khamlami aduga aihake party gi MLA amadi MPC 90 ani government asi control tawribani aihakna aduga nahakna aiga fight tawge haiduna lakli Saamy nahakna khalliba du karino ha Saamy na nongmai adu satorlaga maraiba kanami mathangi sindani nupamana nahaki justice adu phangnaba soidanaba hotnabada piriba any limit adudagi landraga lore haibadi hatpa phawba yai natra lalamo hairise aina Aarusaamy wahai adu munna tarammi mathangi sindani
Perumal yamna wana chelaklami aduga Aarusaamy da karigidamak nahakna aibu phadribano. Aarusaamy na kaigumba nangbo ina phare khallo nahak adumak hingduna leigani madu problem ni. Kaigumba ina halaba nangse nahaki mina soidana nahaki muti saraga lat leirani amasung mi kaya amana nahaki natung in leirani aduna mipung khudingmakta nahak chen gre haiduna khallaga leijagrani. Police record tana Saamy bu kibadagi nahak chen gre haiduna idaga no tawraga thammani hairaga Perumal nongmaina Aarusaamy na kapthai aduga sangamada thangjallaga mai thadoi. Mathangi sindani police station da Aarusaamy changai lairamba security kayana salute piri. Station manung changai security nupi amana sir Aarusaamy na makoidi kana kanano hangai. Security nupi aduna sar makoi animak nungsina jabani tanja aduda khun hauduna station adu lai nupi adugi mama mapa tawraga aduga mayam lao makoina tawribasi yam lali karino makoina tawribase. Police personnel kaya senthoraktuna khami he lepo karai dano nokoina changa doribase hadu maning halune haiduna haidi mapa aduna aikoi manung changene aikoi ga wari saba pamine makoi do security duna nakoi leproidra ha lepadra se chalo chatkhro bane maning hallo sondana nupa amana gari thauduna laaga brother police na haki nisto fahode haijali nupa adu sauna hawgalaga nang hari badu kai no hari aduga mahaki safawa kayaru puraga station tamna lai laurei gari udagi taw mayam aikoina makoi amat lemna tharori dabani gari khami kumthau haidana kumtharei aduga brother adugi manakta changai tanja aduda police nupi adu tholei aduga yengo mayam aihak request amata nakhoda tawjari marudi nakhoi punamak ofam asidagi chatkro natrabadi aikoina soidana action tawroklagani nupa aduna he police nak kaigumba nahaki nasanupina sigumba se tawre kharo nahak kaidogani ha police ahan amana he nahak ngawbra nahak khangbra nahak na ngangliba du kanano haibase nupa aduna he tumin leyu laurei police amana muk he respect kharadi ullu nakhoi natrabadi nakhoi loinamak aikoina amta thadoi ko nupa aduna amuk he constable tumin leyu kaigumba ina saurak adi police station je mai chakani ko mayam kaidawraga leirige yengnari jibo changna si aduga makoi mapanda puthorasi lao asumna makoi ani station aduda chenchen ki manungdagi kaukthorei ani do mapana sallaga tai nupa aduna amuk changao aduga makoi do attack taw hairami masa phaba makoi mari amuk chenjali station manung tamna Aarusaamy manungdagi tholei masa do prok thekpido tawi Saamy aduga phuba horei changlakliba sing adu mathang kaukthorei thindarei manakta leramba gamla naga pairaga thomdei aduga police ki lichai edu pairaga mayamro tana kanthatli nupa aduna he DSP naki guts tu aingonda amukta phuroine ulune haire Saamy changjal laga phuthai mahak su lichai aduna aduga haire nakhoi namana amata takpi tambiraktabra matau karamna nupida treat tawni se hairaga nupa du phui amuk haire nahake napana nakhoi matau karamna eldasta treat tawgani haiba sinakoi tambidabra hairaga mahaki lichai aduna thillaga mahak asi kanano khangbra mahak ase senior constable ni haraga phui amu hairei na khangbra mahak asina kanano haibase mahak asina sub inspector ni karino na khoina tawrido kaino adubu nakhoi ngasidi kaigumba kharadi tamlamnine aikhoidagi mi khudingmapu ikai khumno haraga nupi adugi mama mapa da yengdaga nakhoibu nungsi aitaba miro ha nungsinajariba ani khaidokko pamni jibo nakoi yam chakwate aikoina hojik lairiba se 21st century ni adubu hojik phawga nakoi kas amadi crit ki matangda wa haiduna leiri ningsongo miyoibagi jat haibasti leigani kaigino nakoi tumina hojiti leiribadi hairaga nupa nupi do koksili aduga mama mapa aduda nakoi ani lohongbiba sina chumba lambi oigani aina nakoibu ikai khumnariba sina aina makoi lohongbiba adudi tawningde chalo ai hairi sini chalo haidana nupi aduda hairi nupi du mamaga kaminaki Saamyna nakoi mahaki decision asi ikai khumnabiyu amasung mahaka lohongbiyu nupa asiga kaigumba atopa plan ama tawraba phare chalo yare hairami mathangi sin Saamy mayumda halai geta mahaki nupi babna tholei aduga mapuroibada makhutna tawraga salute pirami aduga welcome sir aina khanbadadi lakpagi matamse pung 3:30 nena aidi khanbani adubu haujidi pung 5:30 chapchana tare Saamyna sorry agi dear police station da apikpa problem macha ama thok tawne
Maruda maram oraga aihakna thenglakkhibani thengdokre. Bapnana aigi marupsing nahak unanabagidamakta ngaiduna leirabani. Changai imungda Saamy na hello phamlamba bapnagi manabising hawatlaga sir haire. Saamy na sanbiduna phamthabiyu. Nakoi singdi kamai tawrige hairami. Mamanabi mayam aduna aikoi mayam nungaina leiri hairami. Mamanabi mana haire aikoi IS form menbaine hayengse IS ki apply tawbai last date ni. Mamanabi amana aikoi na madugi damak bapnada menaba haijabane adu mahakna yabidre. Saamy na ai gyan tadre hairise. Maman nabi amana hawatlaga bapnada thillaga haire. IS officer oiba haibase mahakki manglani. Adubu mahakti mahak lohongle aduna mahakna masi yadre taw haibase. Saamy bapnada onjalaga kaigidamak masi nahakna ingonda haidibano hairami. Bapnana haibado. Saamy na kaidawraba? Bapnana nahakki yenglaga aisu tawge haidana aiju sure oidana leramlibasidi nangonda hana hanglaga tawgena. Saamy na IS oiba haibasi nahakki asani. Nahak khanbrane maduda aihakna yarakloi gana. Nahak soidana civil service exam se masi thagadabani. Mamanabi sing don silaga Saamy na application form di kaile. Mamanabi amana hana na mangonda adumak leirabani. Bapnana form du room da lehobani hairi. Saamy na fare chalo adu puraga lao hairami. Bapna noome aduga thank you Saamy haiduna Saamy da nuksina yenglunga sinanki. Tuge tawi. Saamy na he pagli yengla changune hairi. Mamanabi amana sana mangonda pagli kawase aikoi di ngasina tai. Kamai tawrino Saamy na asaw amadi nungsiyo matamda madu matamdu kaktada ay na mangonda kawbanida hairami. Mamanabi amana amuktaga kawbiyo hairami. Saamy na he pagli tabro haiduna kawrami. Bapnana ay leire lae haiduna chelai. Mathangi sindani. Miyoi kaya Perumalgi mising punsinduna wari saduna leiri. Amana hairi. Sahi ama pharakadawre haujikse Perumalgi oba paw amata takidaba. Amana hairi. Aina khanbada soidana Perumal si mahaki nupi atombegi mafam Colombo da chalamgani khali. Amana amu hairi. Fare ado mahaki angang sibu kayano lehoriba sibo hairi. Maduda amana hairi. Ahan baduna Mahendra amana Devendra aduga amana Raavana ni hairi. Mathang ek thangnaba sinda mayamna ubiragani Colombo da institution da Raavana na makuta gari gi silencer pipe ama pairaga chelaga nupa amabu angambi thaduna tanari. Aduga nupa aduda thomi nupa adu uppaga tai. Raavana makut pairaga nupa adugi makut chinglen thatli. Aduga kariba nangna haibado. Nahakna aigi ipa adu mahak to akiba mini haiba yapro ha. Nahakna hairiba du achumra ha hairaga mamaida thindatlita. Mahak gari kana thauduna mayumda lai. Aduga ima mayam punamakna mafam khudingda aigi ipadi lotkre kanagumba amabu kibadagi hainare. Aduga nahakna masida hauna saduna mafam masida leire. Hairaga leiramba table gi pot chekhaiduna saungna hairi. Aduga saungna muk leplaga ima hayo kanano aigi apana kiriba misak ado. Mamaduna nahaki anado miki thinate mahak ado thauna yamna fabani. Mahakna kanabu suki kide haukraba Perumalna hairamba ama ningsingi. Kaigumba aina aigi mit anisina mamkraba oikrabasu aikhoina mahakpodi kaidongwaida kiroidabani. Loksallabra hairambasingse habado ningsingi. Raavana haire. Aihak haujik aigi ipado kari thokre kaidokre haibado thidokka pami. Mama aduna laigi karigumba khara khangjaba lei madu hullaga hullami. Aduga Raavana kauraga haujikti matam asidi aikhoigi maikaida leiraba matamni karigumba isu kharasu uri aduna nahak foreign asidagi chatlo hairami mafamda. Raavana fare ama hairami. Tirunelveli dani. Miyoi kayana Raavana bu oknabagi leiri. Raavana lai garidagi kumtharai changai. Aduna mahaki chacha da hairami. Chacha hayu kari thokraba aduga aigi anana kai chatkraba. Chacha aduna mahak ado Saamy ga isu kharagi matangda karigumba khara leiki madugi matungdagidi adumak mahak ado ukidre pauk takidre. Saamy na karigumba ama ningsing ai Saamy na aingonda arrest warrant asigi arrest warrant aigi mathakta isu tawre maram asina ai Colombo da lakpa yaroi dawri ai masi hana loisan kige ai lakpa ngamoidori haidana hairamba do Raavana ningsing lei. Raavana na hairiba numit aduda aigi anaga pullaga kanaga satki kanano mado. Nupa amana matam maruda aikoi anina tumina satki ma kalonana aihak numit aduda Raavana table da leramba screw driver ama pairaga nupa adugi maida thinjali. Aduga kari wahino nahakna hairibado aigi anabu miki thigum lona chatle haibadi hairaga brother kauraga hairei. Masigi mi singsina
ꯑꯩꯈꯣꯏꯗ ꯔꯦꯁꯄꯦꯛꯇꯤ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯑꯁꯤ ꯃꯥꯡꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯈꯣꯏꯅ ꯀꯤꯔꯤꯕꯁꯦ ꯃꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯀꯦ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯑꯗꯣ ꯑꯗꯨꯅ ꯗ ꯍꯣꯜ ꯁꯤꯇꯤ ꯑꯁꯤꯗ ꯑꯀꯤꯕ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯃꯗꯨꯒꯤ ꯊꯧꯑꯣꯡꯁꯤꯡ ꯇꯧꯊꯒꯦ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯑꯣꯟꯖꯜꯂꯒ ꯍꯥꯏꯌꯨ ꯀꯗꯥꯏꯗ ꯂꯩ ꯑꯦꯄ꯭ꯔꯨꯚꯜ ꯄꯤꯒꯗꯧꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛ ꯑꯗꯣ ꯕꯥꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯦ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯌꯣꯠꯆꯩ ꯄꯥꯏꯔꯒ ꯔꯕꯅꯥꯅ ꯊꯣꯝꯃꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯒ ꯊꯥꯡ ꯁꯠꯇꯣꯛꯑꯒ ꯔꯕꯅꯥꯅ ꯊꯤꯜꯂꯤ ꯃꯈꯨꯠ ꯂꯦꯟꯊꯠꯄꯤ ꯑꯗꯨ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯒ ꯍꯥꯠꯇꯣꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯔꯤ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯄꯦꯔꯨꯃꯜꯒꯤ ꯃꯆꯥꯅꯨꯄꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯦ ꯃꯁꯤꯗꯒꯤ ꯍꯣꯜ ꯁꯤꯇꯤ ꯑꯗꯨꯗ ꯌꯥꯝꯅ ꯏꯪꯅ ꯂꯩꯖꯔꯝꯕ ꯁꯥꯟꯇꯤꯒꯤ ꯃꯁꯛ ꯑꯗꯨ ꯊꯨꯒꯥꯏꯔꯦ ꯃꯥꯡꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯃꯅ ꯑꯃꯨꯛ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯃꯍꯥꯛꯅ ꯑꯦꯄ꯭ꯔꯨꯚꯔ ꯑꯗꯨꯁꯨ ꯃꯥꯔꯀꯦꯠꯃꯛꯇꯗ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯂꯧꯔꯒ ꯇꯣꯛꯈ꯭ꯔꯦ ꯚꯕꯅꯥꯅ ꯇꯥꯕ꯭ꯔꯣ ꯅꯍꯥꯛꯀꯤ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯩꯗꯣ ꯃꯗꯨ ꯇꯧꯕꯅ ꯈ꯭ꯋꯥꯏ ꯐꯔꯅꯤ ꯃꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯇꯤ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯁꯤ ꯁꯥꯃꯤꯅ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯚꯕꯅꯥꯅ ꯅꯍꯥꯛꯅ ꯁꯤꯇꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯌꯥꯝꯅ ꯏꯪꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕ ꯃꯈꯣꯏ ꯄꯥꯝꯂꯝꯒꯅꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯄꯦꯔꯨꯃꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯌꯦꯛꯅꯕ ꯂꯩꯇꯅꯕ ꯇꯧꯔꯁꯤ ꯑꯣꯏꯍꯜꯂꯁꯤ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯔꯕꯅꯥꯒ ꯐꯝꯂꯤ ꯃꯗꯨꯗ ꯔꯕꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛ ꯆꯠꯄ ꯄꯥꯝꯃꯤ ꯑꯩꯒꯤ ꯑꯄꯥꯅ ꯆꯠꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯣ ꯀꯗꯥꯏꯗꯅꯣ ꯃꯐꯝꯗꯣ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯄꯦꯔꯨꯃꯜ ꯁꯥꯃꯤꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯔꯕꯅꯥ ꯂꯥꯎꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯖꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧ ꯔꯕꯅꯥ ꯕ꯭ꯔꯗꯔꯅ ꯑꯩꯈꯣꯏ ꯑꯅꯥꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯃꯠꯇ ꯉꯝꯗꯦ ꯍꯥꯏꯔꯛꯏ ꯔꯕꯅꯥꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯐꯪꯂꯒꯅꯤ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯀꯞꯄꯛꯏ ꯃꯃꯥ ꯑꯗꯨꯅ ꯆꯦꯟꯖꯟꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ ꯀꯞꯀꯅꯨ ꯃꯃꯤꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯤ ꯔꯕꯅꯥ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏ ꯀꯌꯥ ꯅꯨꯡꯁꯤꯔꯤꯅꯣ ꯑꯉꯥꯡꯁꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ ꯃꯃꯥ ꯑꯗꯨꯅ ꯃꯥꯂꯤꯛ ꯆꯍꯤ ꯑꯃꯃꯨꯛꯇꯪ ꯉꯥꯏꯔꯤ ꯍꯥꯏꯔꯤ ꯔꯕꯅꯥꯅ ꯑꯁꯦꯡꯕ ꯆꯍꯤ ꯑꯗꯨ ꯍꯥꯏꯌꯨꯅꯦ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔ ꯊꯥ 11ꯒ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯦ ꯍꯥꯏꯔꯤ ꯔꯕꯅꯥꯅ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯑꯉꯥꯡꯁꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯗꯨꯗꯤ ꯅꯍꯥꯛ ꯐꯖꯅ ꯈꯪꯂꯝꯒꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯔꯕꯅꯥꯅ ꯁꯠ ꯂꯥꯎꯅ ꯑꯉꯥꯡ ꯑꯗꯨ ꯄꯪꯒꯠꯂꯒ ꯃꯩ ꯇꯝꯅ ꯂꯥꯛꯏ ꯃꯃꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯨꯟꯅꯕ ꯇꯧꯔꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥ ꯄꯨꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯃꯥꯂꯤꯛ ꯑꯩꯒꯤ ꯏꯆꯥꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯌꯥꯕꯤꯌꯨ ꯍꯥꯏꯔꯒ ꯃꯈꯣꯡ ꯀꯣꯜꯂꯤ ꯔꯕꯅꯥꯒꯤ ꯑꯗꯨꯒ ꯑꯩ ꯑꯁꯦꯡꯕꯗꯨ ꯍꯥꯏꯖꯔꯒꯦ ꯑꯩ ꯅꯉꯣꯟꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯖꯔꯒꯦ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯍꯥꯛ ꯂꯩꯔꯤ ꯌꯨꯝ ꯑꯃꯗ ꯁꯥꯃꯤꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯔꯕꯅꯥꯅ ꯑꯗꯨꯒ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯑꯅꯥꯗꯣ ꯃꯗꯨ ꯆꯦꯟꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯅꯨꯄꯥ ꯊꯣꯛꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯣꯁꯇꯔ ꯊꯦꯠꯀꯠꯂꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯁꯥꯎ ꯑꯗꯨꯒ ꯄꯦꯔꯨꯃꯜꯒꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯊꯥꯎ ꯑꯩꯒꯤ ꯑꯅꯥꯗꯤ ꯍꯦꯔꯣꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯏ ꯑꯁꯨꯝꯅ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯇꯧꯔꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯨꯔꯇꯤ ꯁꯥꯔꯝꯃꯤ ꯄꯣꯁꯇꯔ ꯊꯦꯠꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅꯤ ꯑꯦꯁꯄꯤꯒꯤ ꯔꯨꯝꯗꯅꯤ ꯑꯦꯁꯄꯤꯅ ꯃꯤꯁꯇꯔ ꯁꯥꯃꯤ ꯅꯍꯥꯛꯀꯤ ꯔꯤꯀ꯭ꯋꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛ ꯇꯤꯔꯨꯅꯦꯜꯕꯦꯂꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯕꯅꯤ ꯁꯥꯃꯤꯅ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯔꯕꯅꯥ ꯁꯥꯎꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯁꯥꯃꯤꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯊꯧꯏ ꯃꯁꯤꯗꯒꯤ ꯃꯨꯚꯤ ꯑꯁꯤꯗ ꯆꯍꯤ 19ꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯎꯕ ꯐꯪꯕꯤꯔꯒꯅꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗꯅꯤ ꯔꯥꯃꯁꯥꯃꯤ ꯋꯥꯀꯤꯡ ꯆꯠꯂꯤ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯜ ꯂꯥꯛꯏ ꯐꯣꯟ ꯑꯗꯨ ꯔꯥꯃꯁꯥꯃꯤ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯍꯦꯜꯂꯣ ꯁ꯭ꯔꯕꯟ ꯑꯗꯨꯅ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯔꯥꯃꯁꯥꯃꯤꯅ ꯋꯥꯀꯤꯡ ꯆꯠꯂꯤꯌꯦ ꯁ꯭ꯔꯕꯟꯅ ꯃꯤꯅꯤꯁꯇꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯆꯦꯟꯖ ꯇꯧꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛꯇꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯎꯅꯕꯒꯤ ꯆꯠꯂꯅꯤ ꯂꯩꯔꯦ ꯃꯍꯥꯛ ꯆꯠꯈ꯭ꯔꯅꯤ ꯌꯥꯝ ꯊꯨꯅ ꯅꯍꯥꯛ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯐꯣꯟ ꯊꯝꯂꯦ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯛꯏ ꯔꯥꯃꯁꯥꯃꯤꯅ ꯃꯃꯥꯟꯅꯕꯅ ꯃꯁꯤꯅꯤꯅꯦ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯔꯥꯃꯁꯥꯃꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯅꯥꯊꯝꯒꯤꯗ ꯂꯥꯛꯏ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯒꯦ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯕꯤꯀ꯭ꯔꯝ ꯑꯁꯤꯅ ꯃꯨꯚꯤ ꯑꯁꯤꯗ ꯔꯣꯜ ꯑꯅꯤ ꯃꯄꯥ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯅꯤ ꯃꯄꯥꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯋꯥꯔꯤ ꯀꯣꯟꯅ ꯃꯨꯚꯤ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯔꯥꯃꯁꯥꯃꯤ ꯑꯁꯤꯅ ꯃꯆꯥ ꯑꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯦꯛꯖꯥꯝ ꯊꯥꯔꯒ IASꯀꯤ ꯔꯤꯖꯜ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯅꯥꯊꯝꯒꯤꯗ ꯐ꯭ꯔꯟꯠ ꯑꯣꯐꯤꯁ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯕꯅꯤ ꯉꯥꯏꯅ ꯔꯤꯖꯜ ꯑꯗꯨ ꯁ꯭ꯔꯕꯟ ꯑꯗꯨꯅ ꯂꯥꯎꯔꯛꯏ ꯍꯦ ꯔꯥꯝ ꯅꯍꯥꯛ ꯊꯦꯡꯉꯦꯅꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯂꯥꯎꯔꯛꯏ ꯔꯥꯝꯅ 10 minutes ꯍꯥꯏꯔꯒ ꯆꯪꯈꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ ꯕꯤꯁ꯭ꯋꯅꯥꯊꯝ ꯊꯣꯛꯂꯛꯏ ꯏꯃꯨꯡꯗꯒꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯟꯇꯤꯗ ꯁꯥꯟꯇꯤ ꯗꯤꯌꯥꯗꯣ ꯉꯁꯤ ꯂꯟꯗꯟꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯅꯍꯥꯛ ꯑꯦꯌꯔꯄꯣꯔꯠꯇ ꯒꯥꯔꯤ ꯊꯥꯎ ꯁꯥꯟꯇꯤꯅ ꯑꯩꯅ ꯍꯥꯟꯅꯅ ꯊꯥꯅꯅꯕꯒꯤ ꯁꯤꯟꯈ꯭ꯔꯕꯅꯤ ꯔꯥꯝꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ
Biswana Ram Aido Prime Minister ga pung baroda meeting lay Chandigarh da su agriculture gi meeting lay aduga ai Delhi da numidang da halakani hariba sing asigi nahak plan tawraga thammo Ramna okay sir hairami Ramna sir PM gi meeting lora matung Chandigarh gi flight tu pung ani da book tawjakre ai khanbada meeting du adumaina tawgani khale numidang dri flight leiroi aduna makhada rota lak mathau tani adudi sar sep oiro construction work kharasu hauji gojik chathaduna leiribani makhado aduna Chandigarh da adum leibiro aduga Delhi gi flight tu hayeng ayuk pung 8:55 gi da book tawjarage sar Biswana okay yare adu hairami aduga satki Santina Shravan hakore Shravana yes madam Santina Saktina airport chatpadubu sep oigadra yagadra adubu mahakna thaugaduriba adubo Shravana mahakna normally fazana thaurabadi adumak tek takaidana yaunida kaigumba mahakna thawbada sarenga khongnaga thaurabadi adubu isortana khangani kari thokpa haibadudi sakti sareng khonglaga chatli sonda Santi Ram gi rumda lai aduga Ramna mem haire Santi na aigi sanupi do ngasi London dagi halakadabane sakti do mahak lawwa chatkani haiduna chatkibane adubu I paw amata phaunaba phangdre nahak yaragadi airport dagi mahak ko mukta lobiru gera Ramna sir madam loruge Santina nahak mahak ka mukta unaram giroi mangda chumiko mahak ki number nahak iselomta hairami asunma Diya airport dagi sen thori harauna nupa amana khangokdana thengjali Diyana sorry nupa aduna kaisu kaide hari Diya hallaga ningsing bada nupa aduna tawge tawbani haibadu mak khanglei marudagi nupa da excuse me nupa aduna yes hairaga changi Diyana nahangna ingonda khange yesin naba haidana propose tawkibra ayakna nangonda nupa aduna no Diyana spell lothoga adudi nahangna intentionally tawge tawbu natra haire nupa aduna hoi nahak nungaibra enjoy tawbra haire Diyana hauna khobak tharami aduga mahak thole kanam leramdabada idiots kanamata aibu lobo lakte base mamai le throkpada kadi leiba urami kadi ada leirene Ram lepammi amuka yengakpada Diyana head driver kauri kangna aduga kaigino nahakna kar manakda ngaidon leiribadi ai tholokhamda gate asi nahak ngairaga leramgadaba natra Ramna sorry Diyana hello nahak ai gi lagesi masi lawsan gadaba natra hapatgadaba natro Ramna sorry hairaga Diya dagi laura gari da hapsali asumna gari thauraga lai Diya phamna AC on tawraga potha leiri aduga haire ka AC ji hana thabro inga gadum leiri basibo Ramna no madam Diyana aduga kai gidamak hana dumak manung asi ingnaga leiri bano haire Ramna nahak kidamak aihakna hana na madu gidamakta inghalaga thamnabani haire Diyana okay fine haire asumna yum lawre santi ngairaga lerami Masala ko ubuda harauna senjali Diyana karama makal gi driver no masibo aigi lagesi masi phawada phajana ha manaba tawde masana mateng pangingde Santina suit haraga masidi driver na tene maga sidi front office manager ni babagi mak si IS exam thak krabani mak result tu ngairaga leiribani driver leitabadagi ehakna mak thabani nangbo haire Diyana se paisa lobek se ai yam thu lake haraga Ram manak tamna lai aduga hello nak driver na te haiduna ingonda haidibadu kari problem leige haidabadi ehakna kamaina khangani Ramna yamlemna it's okay haire Diyana it's okay di kaino kaiguma nahakna ingonda hana hairamna badi aina aduguma thawong sing adu ulamgadra tawramgadra nahakna haidaba aduna aina apologize tawri natra aise yam phattaba mi oina su nahakna khalamani chumiko ai haise Ramna Kande aya maina kande fare kaigumba kharadi khamam thoi cardo kakat piro aduga amuk hana ai airport ta thillage aduga nahak amuk hana nahak thola o manung dagi arudagi ai play card ka du pairaga lep laga lelam lage aduga aina lage tu soidana card hapsel lage fajana aduga ai ju fajana maruda introduce tawjarage nangonda ai kanano haibado ai driver nate front office manager ni haibado aduga nahak cardu kakat laga kakalani aduga amuk nahak yumda thilage purage adu already matter se settle tawrani Diyana hello hairaga kawi tade changkhira tanjaru da saktina Diya gari dai kauri Diyana he uncle nang naibu lowba airport ta lakre badu karigino na karai da chatubage nangbo saktina ai lowba lakpane adubu ai do phare lona maram oiraga ai adum chatpa yadre dana Diyana nahak nampham asida leiribasi yamna koire hojik phawda nahak lon adugi nahak tau adum thumai tau leirado yaw Saktina hai hindi ngangu budi haine adubu ai khangjaine atopaduna gyan taroi haibado mafam masida leiriba mi singche loi ngawine ado Diya tabra karamba matamda town je thadoga chatkani khoi ai do masigi yum masina respect tawde nahakti masigi idea ga jamta leiramoido Diyana adum bagadi ai khangde ko Saktina farese
nahak hojiksu angang dona dumak leiri ai sune nahaki uncle na makoi dongna tawni di expect tawde ado ai je nahaki manager PA driver security masipunamak ai gi responsibility ne diana aseng bahara kubak tharam changki thangnaba sindani Sinivasanna Sumitra da Ram do matam chana lakna ba hayu ko Sumitra na hoi diar phajana chatpiu ko hairami sonda Ram da call lai call bai khali hayo grandma Sumitra na napu do lohongbagi thoramadu gi chatkrabani aina su nahak ningsing langbani hai na khali Ram na lohongbagi thoramadu Asoka dani madugi punpham na pung tere makai dagina mapan am phawbani nupa adugi maming na murti kawbani nupi adugi maming na narinda kawbani makoi animak pung nipan ge minute fuga manga adwai dadi punsi lei pun sem khrani chumiko ai haise harami lohangam dagi mina pumthan thalli Sinibas amadi Ram ga tawraga lai gi oba bor kaina ani gi tawri tanjaru da nupi adugi mapa lai ma ki mi kya galona longpham adu mina pumthal thalaga leringai aduda mafam aruda changa aga mapa aduna ngai kho lauri lohong badu to haire naditagi mama aduna lepigenu laison nung tawri badu lepigenu haiduna Ram hoida haire mapa aduna he pandit laison tawri badu to haiduna lauri mapa aduna Minaksi nak yam thuna masida law kawi Minaksi magi nupa tamna changi mapa aduna Minaksi kanana nangonda luhong basigi permission pi aigi yaba yaugdana nahagna aigi chanu pesi luhong liba se karigino Minaksi na chanbiduna aina hairi ba se amta tabiyu hairi pakana se amta pamthabiyu mapa aduna he nupa yam thuna hogalo muti hogale Sinibas na Ram nahak yumda chatlo aina khanbada luhong base yagado mandre Ram na pupu mafam masida problem thoga aina kamaina mafam masi thadok tunu satkani Sinibas na aina dumak luhong base pung 3 makhai dagina 12 phawda dum tawrage Ram haugalai chatnaba mapa aduna Minaksi da nahak puminungsi khangdabro ha nahak na ingonda divorce pi krabro aduna aduga mahak ase aigi chani ne ayaki knowledge yaugduna nahak asi luhongba yaroine ha yabro ba ha nahaki mataw asina ai divorce tawradabani nahaki thong asina Minaksi na madu punamak tawsi chanbiduna aigi chagi thorom asidi kahan bigunu mahaki tungi punsi khanbiraga haiduna makut lonaduna hairami police officer amana mapa aduda kaigino luhongba thingbiriba sibo luhongba se dumu makha chathan sine chanbiduna phamthabiu harami mapa adana police officer nangumana ingonda chandokna takpiga tawradana hairaga illi Ramna chenenduna ngai marudagi karen chatlami mahaki mapagi I oibana masa adu mapagi thawai changbagum umbi asida mayam ubigani mapa aduna hairi hayune mahagasi aigi chanupina Minaksida natabrane hayune pakumpiune Ram masaro thektorai aduga laurai ngaiko nupi amadi maka tabasingda aikoina makoibu ikai khumnagadabani naki ima ipana masigi parasi tambiraktabra mapa aduna he pandit harami Ramna yam thuna chatkhro harami mapa aduna he yengune pura joking ne tawrise yengune harami Ramna aina hairibasini yam thuna mapan thokro mapa aduna khubak thage tawi Ramna phudarami mapa adugi laminaba mayamna Ramda attack tawnaba thang satorei Ramsu masaro thektoga phajana semaga phuthabore mayamdu fight adum phajabani mayam tanjase mayam phuba loraga Ramna bor kaina animak phamthau hairami amadi seisu khongo hairami mantra sondana changai bor kaina anidu leihuknei asumna luhongba adu loiki yumdani Sinibasna kaigino nahagna yamna thuna sauriba dubo pandit haiba sidi laison sondana leigedaba matam punamakta naparudi saukide suksau nangna tawriba se masiga tharaga homlak kumba surene tawriba se Ramna ipu masi aina tawge yauna tawbanate matamda officer aduna aigi sara thengakpadagini tawkibani marudagi ai adum saure Sinibasna tante kaigumba makoina case file tawre khalo nakpo IS officer oiba dubu yagadoribra naki goal se masi nak IS officer oiba aduni masi naki namagi wisni nangonda piba mahakna su pamjaba aduga naki apagina goal ne masi Ram phaklang da theli mama pagi photo du yengi matang swaida wafam matang thamjage Ram gi mama mapa Saamy amadi babna ani gi photo asi ohendabani mapu bombokna lotuna mahak asi thamkibani haiba wafam thamjari Ram amit ushalaga nungairamde aduga ipu kaisu nungaitaba khalurnu hairaga mafam udagi thoki Sumitrana kaisu khanbirunu da masigi asawba sidi masana khonaruba natte mahakna ingthau haibasu yaroi masidi mahaki mapagi quality du mangonda yaujabani mathangi thangnaba sindani long life Perumal haiduna muti kingatuna lauri mayamna wa ngangli mahaki mina microphone
Perumal hariba misak asi hiram khudingda miyam gi damakta kathok ko misakni amana chenana akhoi hauna slogan lausi Mr. Perumal Masala la haina mafam adda Raavana lak pada mayam lauri long life Raavana long life Mahendra long life Devendra haiduna police ama khongpam chahok dabna Raavana da thengjilwi maruda sorry sir hairami police aduna Raavana na khubana kana tharami aduga Perumal ki mutida lei katle brother amana Raavana mafam masida MP MLA loinamak mafam masida leire except Besonat natana sonda Besonati mayang wari sari Besonana Andhra Pradesh amadi Telangana state ani se Tanzaru da kolai Besonana Ram hari Ram na kol du pairami Raavana na hello Besonat ta phone si amta piu Ram na wa habirik libasi kanano haibadu habiro Raavana na nahakti kanano Ram na Saamy Raavana na amuktanga kanane ba Ram na Saamy mubesida mamang thaki wakal lama ningsingali Raavana da Ram na Saamy ne hairi Raavana na minister ga aiga muktawari sanalu Ram na haibir liba si kanano haibadu hana khangjaba yagadra Raavana na mangonda adum nirakpai ne hayune Ram na sar kanano kaigum kara nibai orama le tawrise Besonat pairami Raavana na central minister nak function asida laktrene aduga ayaki paisa su nak na piraktrene Besonat na marude party na pigedabani aina pigedabana te sanbiduna matam kharadangdi ngaibiu Raavana na hural chel 600 crore Delhi dagi sanai fauna tra aina nangonda piraga aduga hojingna na commission pini aigi haibase na khangdabra kaigumba nak na pidraba paisa do aina kaidroke ngo Besonat thammi sonda function mafam mada wai khara hairi chai kungani pan haukre Masidagi central minister da threaten tawkre Indian political party ki black money ki matang aduga black money sing adu businessmen singna tawri maruda 10% commission mahak lawri mahak na makoi sing adu Kashmir dagi Kanak Kumar transfer tawri mahak phajana Raavana sakhang lakle mahak ki thabak to ahong ba kaya amasu lakle masidagi politician kaya na amasung business men kaya na mahak pu kirakle makoi sing adu ki black money kaya mangonda sinare Matangi sendani maman nabasinga Diya mafam amada manabisinga Diya mafam amada laklame mafam aduda Ramgi kangbusu leiri mamanabisingna mayam thaknaba coffee hairi sondasu mamanabi amana Diya London da nang kaidoroga leirino hairami Diyana Liverpool University da Human Psychology ki course tamlaga leirubane aido sahi amagi course ni ado Delhi gi anauba kai ahong bagi pau leige handaki sahi sidabo Mamanabi mana 165 rape amasung 365 sexual harassment laiki Diyana adudi miyo yamba lona psychologically effect orene sonda nupi amana he Ram kaidorumino nangbo sida Ram nahaki minister gi appointment am tapiyo haibado nak phangan bidre Ram na sorry mahak to hojidi khara silliye nupi aduna Ram chanbiduna masigi matang simadi mateng pangbiyo ba Ram na hay aingonda solakano hairami matawadu Diya su yi ingni Nupi aduna sanbiduna appointment amta pibiuba Ramna sanbiduna adumaina torokanu aina haikre engonda solakanu haiduna Nupi aduna thengwi amuka Ramda Ram sauna hogalaga hai laurami aduga nangsi nupi ni kaibaga nangbu amta khangdro nangbo miyoi kayana mafam masida phamnibasingna yengnare mayamna lana unani tawrisiko Nupi aduna yare da se Ram khubak thage tawi mamanabasing Ram yare se tapthawu haiduna themni Ram mamanabasingna noi bil piramo hairaga thoki Ram thoki baduda senthorei Diyasu aduga Diyana kaigino nang nupi da khubak na thage tawriba do ha nang khubak thabagi guts to leiriba natra Ram na ki problem do ay amukta khangjaba yagadro satlo yare hani Diyana nupi da khubak na thaba basi maruda kai tholakani haibasi nang khanglang ngani ne khali ngai khone amukta nang na khali bo khubak sekta thaba yai sini ne phare dudi ay yeng lage aingonda khubak na thawse Ram na chanbiduna chatlo hairi Diyana kuka pikapaga kaigumba ina nangonda soadi nang soidana khubangna thani natra hairaga mathabakta makhuna Diyana Ramda thengwi Ramna su chapchana Diya mamaida khubangna thari aduga thanks hayu nagna kanagum amada nagna tawbiu haidana hairabadi madu taruklabadi maruda mi aruda thanks haigadabani masi aikhogi machatni hairi Diya thanks hai Ram phone melaga chatki sakti sai nganglaga Diya manakta changai aduga kanano aigi nispu thamoi sogalliba mi adubo masigi nungsit nungjanabagi matau asi tahonnaba khonaribadu kanana tawi
hayu ne kaigidamak mahakna nangonda kubakna tharibano mana nangonda thariba adugum chap chana aina sumabu kubakna thage hayu hairi Diyana kubak thai Sakti na mahakna nangonda kanna kubakna tharakpra Diyana no Sakti na aduga kaigino aingonda asukanna kubakna tharibadi Diyana aidi tawdena nahakna haibagi marudi tawani hari Sakti na fare nahak aigi sister gi machani kaim khalunu aina mahakpu lemna khak tharo harami Diyana uncle ngaiko hana mukta yengkisi mahak report tawgadabani ngasigi thabakki se masida khangani mahak soidana ki abri noida natraga garganda chalamani Sakti na adugi kaim leitene mahak karaja chaki gadawrubano aina mahakpu lemna khak tharo tanjadu ram gari thaujalai Sakti na mahak di laene mahak di lae mahaki thabaki timing dagi ngasidi pung amamuk ngana laine tanja si mahaki di yamna phatraba tanja ama oire haurage hojikti aina mahakpu lemna khak tharoi office room dani ramna ngasidi yam luba mane tasengna luba Sakti he yu hairaga muga changai aduga nahakna nupi da khubangna thai haine nak yam guts leredi nupa da sumta thaudana thauba engonda ju ram phajana tawroko adudi hairi Sakti na kada dana nahakna yengni badubo ha ramna nupa amada ai yengbani hari Sakti na yam phajabani jokne hari aigi arm se yengune aigi body je yengune masidi important point haibadu haiduna makutna ga tawduna tawri ai se yam dangerous oy mini ko nahakna khubak amuk tharaba adu oirabadi aina chiktat kadabani nang ramna khubana haijana thaki mathangi sindani Biswanath kumthar ai MLA amana khurumjari Central Minister Biswanath aju khurumjari Mahendra nahak aigi border gi matang da idea mata leitaw male kaiguma mahakna amuktang mu yakhidro mido mahakna lemna khak thadabani aiju mahakka chap manaba min ko mahakki do nahak tawuna fani Biswanathna nahakki border gi basadu organization da transfer torokpani aingonda torokpusu natte ai haise nang gyan daram nangni ko kaiguma nahakna hairiya basadu pamnabadi organization na direct haibiu masidi delini seksiluko waise haram laga satki Biswanath nupadu call tawri Raavana da wari khara sanari Raavana phone thamlaba tungda mama da call tawrami mama na hayo Raavana na ama makuda mukta hullo aduga aigi future gi matang si kamai leiriba kaidawgani haibudu mukta yengbiyu mama na hullaba tungda nahakna tongningliba adu tawro Raavana nahak kaidawngaida maithiroi kana amatra nahak ku maithio piba ngamloi maithiba ngamloi Raavana nooga fare ma adudi Diya get tholakpada Raavana gi kangbuna pharame aduga gari namchali aduga puraga chatki mataw adu sanjipna uhawi khudakta phone tawi ramna hello Satya hairami Satyana Raavana gi mi singna minister masanupi adu kinep tawkhre Raavana kaino hariba dubo Satyana ai uhorabane ramna lao hai mayam hariba gari adugi matung inaro adudi ai amuk call tawrke hairga thamme Satya gari adugi matung inari ramna mamanaba amada nahakki gari so du aingonda mukta piro hairi mamanaba du so pirai mamanaba sing adu su magi gari thogdoknai sonana Raavana na phone da Biswanath brother nahakna aingonda hairi badu paisa adu organization dagi lawrujo haiba natro fare adudi aina su ai khallaba tungda nangonda amuk hangani paisa adu nangi nachanupida nahakki nachanupi kidnap tawrobani aina Biswanath na mathong marang khangdaba wangang ramna nahakna khaliye ai harise mathong maram khangdabane haina nahak ngahaki matung soidna asengmado khangalagani haiduna hairakli Raavana sondana Satyana kidnap tawraga puriba gari maning adu inari ramga adumak pau phaungnari Biswanath na nahak khangbra nahak ka tawngnari ba se kanagano haibado Raavana na nahak po Central Minister natro chatlo aduga hawangba tawada karo aduga kana lauro leiriba nation punamak na tananaba aikoina election adugi damakta 600 crore transfer tawki Tamil Nadu election gi damak black money da aduga commission amount faw piraktaba adudadi Raavana na nahakki nachanupi kidnap tawriba se chatlo aduga campaign tawro chatlo maruda CBI na aibu pharani aduga wahong pahong tawrani marudaidi soidana military na nangbu kapthagani sonana ramna sir aigi chanupido kidnap tawkre haiba Raavana gi mina ai tare Biswanath ramna makhoigi matung inari Biswanath masidi political pressure ni matam khara matung adumak masa mathanda sop tawkini ramna negotiate tu adum taw adubu nahaki nachanupidi adudi aina ma ngahaki matung yumda puduna adumak halakani Biswanath ram phone kai ramna Biswanath phone tawi nufado hello
ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯂꯩꯌꯦ ꯕꯤꯁꯣꯅꯥꯅ ꯌꯨꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯊꯛꯀꯤ ꯔꯨꯝꯗꯨ ꯊꯣꯡ ꯍꯥꯡꯉꯨ ꯅꯨꯄꯥꯗꯨ ꯍꯥꯡꯂꯤ ꯁꯣꯟꯗꯅ ꯔꯥꯝꯅ ꯐꯣꯟꯗ ꯁꯇ꯭ꯌ ꯅꯍꯥꯛ ꯀꯗꯥꯏ ꯂꯩ ꯁꯇ꯭ꯌꯅ ꯔꯥꯝ ꯑꯩꯗꯣ ꯍꯧꯖꯤꯛ ꯄꯦꯇꯜ ꯅꯒꯔꯒꯤ ꯃꯌꯥꯗ ꯂꯩꯔꯦ ꯁꯣꯟꯗ ꯕꯤꯁꯣꯅꯥꯠꯅ ꯊꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯄꯨꯗ ꯍꯥꯡꯂꯒ ꯐꯥꯏꯜ ꯑꯃ ꯁꯠꯇꯣꯛꯂꯒ ꯁꯥꯔ ꯐꯥꯏꯜꯗꯨ ꯐꯪꯂꯦ ꯍꯥꯏꯔꯛꯏ ꯕꯤꯁꯣꯅꯥꯠꯅ ꯃꯗꯨ ꯄꯥꯏꯔꯒ ꯅꯍꯥꯛ ꯇꯤꯔꯨꯅꯦꯜꯕꯦꯂꯤꯗ ꯆꯠꯂꯣ ꯍꯥꯏꯔꯛꯏ ꯁꯇ꯭ꯌ ꯒꯥꯔꯤ ꯈꯥꯝꯃꯦ ꯑꯗꯨꯒ ꯃꯈꯣꯏꯗꯨ ꯁꯦꯛꯇꯔ 3 ꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯔꯥꯝꯅ ꯌꯦꯁ ꯂꯣꯀꯦꯁꯟꯗꯨ ꯊꯥꯔꯛꯑꯣ ꯕꯤꯁꯣꯅꯥꯠꯅ ꯐꯣꯟꯗ 340 ꯑꯦꯀꯔꯁꯀꯤ ꯂꯦꯟꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛ ꯁꯣꯏꯗꯅ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯐꯪꯂꯅꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯀꯃꯤꯁꯟ ꯑꯗꯨ ꯍꯦꯛ ꯄꯤꯕꯒ ꯑꯃꯨꯛ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯑꯩ ꯂꯧꯁꯤꯟꯒꯅꯤ ꯔꯥꯚꯥꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯁꯅꯨ ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯁꯣꯟꯗ ꯔꯥꯚꯥꯅꯥꯒꯤ ꯀꯥꯡꯕꯨꯅ ꯗꯤꯌꯥꯕꯨ ꯐꯥꯔꯒ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯔꯥꯝꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯧꯔꯤ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯗꯤꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯔꯥꯝꯁꯨ ꯌꯧꯔꯦ ꯒꯥꯔꯤ ꯈꯥꯝꯃꯦ ꯃꯃꯥꯟꯅꯕꯗ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯗꯤ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯄꯨꯔꯒ ꯂꯥꯛꯎ ꯗꯤꯌꯥꯅ ꯁꯣꯟꯗ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ ꯀꯩꯒꯤꯗꯃꯛ ꯑꯩꯕꯨ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯤꯕꯅꯣ ꯅꯍꯥꯛ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯑꯩꯒꯤ ꯏꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯈꯪꯍꯧꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯗꯤꯌꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯄꯥꯗꯣ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯍꯥꯛꯅ ꯑꯩꯕꯨ ꯐꯨꯕ ꯉꯝꯒꯗ꯭ꯔꯣ ꯉꯝꯒꯗ꯭ꯔꯣ ꯈꯣꯟ ꯌꯥꯛꯅꯒ ꯂꯥꯎꯔꯛꯀꯅꯨ ꯍꯥꯏꯔꯒ ꯁꯥꯏꯔꯝ ꯑꯗꯨ ꯀꯥꯝꯖꯜꯂꯤ ꯑꯗꯨꯕꯨ ꯃꯗꯨ ꯗꯤꯌꯥ ꯃꯃꯥꯏꯗꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨ ꯀꯥꯎꯊꯣꯔꯛꯏ ꯔꯥꯝꯅ ꯃꯁꯤꯗ ꯐꯖꯕ ꯐꯥꯏꯠ ꯑꯃ ꯃꯨꯚꯤ ꯑꯁꯤꯒꯤ ꯂꯩꯒꯅꯤ ꯌꯥꯝꯅ ꯐꯖꯕꯅꯤ ꯃꯇꯥꯡ ꯑꯁꯤ ꯃꯌꯥꯝ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯔꯥꯝꯅ ꯃꯊꯪ ꯐꯨꯊꯔꯤ ꯃꯇꯧ ꯑꯗꯨ ꯗꯤꯌꯥ ꯌꯦꯡꯖꯔꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯐꯨꯕ ꯂꯣꯏꯗꯨꯅ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯔꯥꯝꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯗꯤꯌꯥꯕꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯗꯤꯌꯥ ꯃꯌꯥꯝ ꯆꯦꯟꯖꯜꯂꯛꯏ ꯔꯥꯝꯅ ꯃꯊꯪ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯂꯛꯏ ꯔꯥꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯗꯤꯌꯥꯒꯤ ꯁꯦꯒꯥꯏꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯈꯜꯂꯝꯃꯤ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟ ꯁꯠꯇꯣꯛꯇꯨꯅ ꯄꯩꯁꯥ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯗꯤꯌꯥ ꯔꯥꯝ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯦ ꯗꯤꯌꯥ ꯆꯪꯉꯛꯑꯒ ꯃꯃꯥꯗ ꯀꯣꯟꯖꯟꯖꯩ ꯃꯃꯥ ꯑꯃꯗꯤ ꯗꯤꯌꯥ ꯅꯨꯡꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯀꯞꯃꯤꯟꯅꯖꯩ ꯕꯤꯁ꯭ꯋꯅꯥꯊ ꯀꯣꯜ ꯇꯧꯏ ꯅꯨꯄꯥꯗꯨꯗ ꯅꯍꯥꯛ ꯍꯜꯂꯛꯑꯣ ꯌꯥꯔꯦ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯑꯗꯨꯗꯤ ꯗꯣꯀꯨꯃꯦꯟ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯕꯤꯁ꯭ꯋꯅꯥꯊꯅ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯄꯥꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯔꯛꯏ ꯔꯥꯚꯥꯅꯥ ꯃꯊꯥ ꯁꯥꯅ ꯃꯁꯤ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯃꯍꯥꯛ ꯄꯨꯂꯤꯁꯇꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯕ ꯃꯗꯨꯗ ꯕꯣꯗꯤꯒꯥꯔꯗ ꯑꯃꯠꯇꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯠꯇꯁꯨ ꯂꯥꯛꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅꯃꯛ ꯐꯨꯊꯔꯝꯂꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯍꯥꯛ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯅꯥꯊꯀꯤꯗ ꯃꯌꯥꯝ ꯑꯃ ꯂꯥꯎꯗꯨꯅ ꯆꯪꯉꯛꯏ ꯑꯩꯈꯣꯏꯒꯤ ꯍꯛ ꯄꯤꯒꯗꯕꯅꯤ ꯁꯛꯇꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯅꯣ ꯀꯩꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯂꯤꯕꯅꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯁ꯭ꯔꯕꯟꯅ ꯅꯈꯣꯏ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤꯖꯤꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯠꯇ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯁꯛꯇꯤꯅ ꯀꯩꯒꯤꯗꯃꯛ ꯑꯗꯨꯒꯤ ꯃꯐꯝ ꯈꯥꯏꯗꯣꯛꯄꯒꯤ ꯑꯗꯨꯒꯨꯝꯂꯕꯗꯣ ꯗꯦꯜꯂꯤꯁꯤꯗ ꯄꯥꯝꯂꯤꯕꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯒꯤꯗꯃꯛ ꯅꯈꯣꯏ ꯗꯦꯜꯂꯤꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯁꯟꯗꯣꯛꯄ ꯄꯥꯝꯃꯤ ꯁꯛꯇꯤꯅ ꯍꯥꯟꯅ ꯆꯥꯎꯅꯕ ꯍꯣꯠꯅꯈꯣ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯁꯨꯔꯝꯃꯤ ꯑꯗꯨꯀꯥꯟꯗ ꯂꯦꯡꯒ꯭ꯋꯦꯖꯇ ꯁꯟꯗꯣꯛꯅꯕ ꯇꯧ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯌꯥꯝꯗ ꯀꯣꯏꯁꯟ ꯈꯔ ꯑꯩ ꯍꯪꯒꯦ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯈꯣꯏ ꯄꯤꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯆꯪꯍꯟꯒꯅꯤ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯁꯟꯗꯨꯗꯤ ꯀꯅꯥꯅ ꯍꯪꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯗ ꯁ꯭ꯔꯕꯟꯅ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯍꯪꯒꯅꯤ ꯍꯥꯏꯗꯨꯅ ꯁꯛꯇꯤꯗ ꯍꯥꯏꯔꯤ ꯁꯛꯇꯤꯅ ꯅꯈꯣꯏꯒꯤ ꯂꯣꯟꯗ ꯁꯥꯄꯣꯟꯁꯤ ꯀꯔꯤ ꯍꯥꯏ ꯅꯨꯄꯥ ꯑꯃꯅ ꯁꯥꯄꯣꯟ ꯀꯣꯡꯒꯣꯜ ꯍꯥꯏꯔꯤ ꯁ꯭ꯔꯕꯟꯅ ꯑꯗꯨꯗꯤ ꯀꯣꯐꯤ ꯑꯁꯤꯗ ꯀꯩ ꯍꯥꯏ ꯅꯨꯄꯥ ꯑꯃꯅ ꯆꯥ ꯐꯖꯅ ꯏꯪꯍꯜꯂꯅꯤ ꯑꯗꯨꯒ ꯊꯛꯑꯅꯤ ꯃꯌꯥꯝꯗꯨ ꯆꯪꯍꯟꯈ꯭ꯔꯦ ꯁꯣꯟꯗ ꯑꯣꯐꯤꯁꯇ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯔꯤ ꯔꯥꯝ ꯐꯣꯟ ꯑꯀꯥꯛꯄ ꯂꯩꯇꯅ ꯈꯤꯡꯖꯤꯜꯂꯛꯏ ꯗꯤꯌꯥꯅ ꯔꯥꯝ ꯀꯛꯏ ꯀꯣꯜ ꯑꯗꯨ ꯑꯗꯨꯝ ꯀꯛꯏ ꯔꯥꯝꯅ ꯗꯤꯌꯥ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯔꯥꯝ ꯀꯥꯔꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯗ꯭ꯔꯥꯏꯚꯔ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯌꯥꯅꯤ ꯑꯩ ꯗ꯭ꯔꯥꯏꯚꯔ ꯑꯦꯔꯦꯟꯖ ꯇꯧꯒꯦ ꯍꯥꯏꯔꯛꯏ ꯗꯤꯌꯥꯅ ꯁꯣ ꯊꯥꯡꯒꯠꯂꯒ ꯊꯧꯔꯣꯏꯗꯔꯥ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯔꯥꯝꯅ ꯒꯥꯔꯤ ꯊꯧꯔꯒ ꯗꯤꯌꯥꯒ ꯂꯥꯛꯏ ꯔꯥꯝꯅ ꯅꯍꯥꯛꯅ ꯆꯠꯄ ꯄꯥꯝꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯗꯤꯌꯥꯅ ꯑꯒ꯭ꯔꯥꯗꯅꯤ ꯇꯥꯖ ꯃꯍꯜ ꯌꯦꯡꯂꯨꯁꯤ ꯑꯁꯨꯝꯅ ꯇꯥꯖ ꯃꯍꯜꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯏ ꯗꯤꯌꯥ ꯁꯨꯝ ꯆꯪꯈ꯭ꯔꯒ ꯐꯝꯂꯒ ꯂꯩꯈꯤ ꯇꯥꯖ ꯃꯍꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯥꯝꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯔꯛꯏ ꯗꯤꯌꯥꯅ ꯑꯩ ꯆꯠꯈꯤꯔꯣꯏ ꯅꯪ ꯆꯠꯅꯤꯡꯂꯒꯅ ꯆꯠꯂꯝꯃꯣ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯗꯤꯌꯥꯅ ꯃꯈꯣꯏꯗ ꯍꯥꯏꯌꯨ ꯑꯗꯨꯝ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯅ ꯑꯩ ꯅꯨꯡꯁꯤꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯦꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯇꯣ ꯇꯥꯖ ꯃꯍꯜꯒꯤꯗ ꯑꯗꯨꯝ ꯎꯈꯤꯗ꯭ꯔꯦꯅ ꯔꯥꯝꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯅ ꯗꯤꯌꯥꯅ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯏꯟꯊꯣꯛꯑꯦ ꯌꯥꯗꯦ ꯍꯥꯏꯕ ꯃꯁꯤꯗ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯁꯦ ꯔꯥꯝꯅ ꯀꯥꯟꯅꯗꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯜꯂꯦ ꯍꯥꯏꯔꯛꯏ ꯗꯤꯌꯥ ꯋꯥ ꯍꯥꯏꯔꯛꯏ ꯅꯤꯡꯁꯤꯡꯂꯒ ꯗꯤꯌꯥꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯂꯦ
Aduda nate nahakna aige furit segaiba ubada nahakna anau ama ayaki leibi aduga amuk plot adu aingonda amuk phajana sudok samthoga nana tawduna halakhi aihakpu nahakpu nungsibana pumthan thankre punamakse aibu ngakpi sinbibagi aibu aina nahakpu aige thamoida chingsilhalle tanja adumakda saitya gi call lai setana heram result out oire aikoi group punamak exam adu pass tawre ramna ho setana aikoi loinamak mathang hafta dagidi musori da training gi damak chatladabane ramna ai ngak leraga call tawrage haraga thammi aduga diana yumda chatlasi hairei amuk mokadang pairaga chinglaga gaida hapchalaga pudun lai ramna diabu ramna gari thongna ai hakki responsibility kaya ama leiri maram asina ai nangbu nungsiba ngamdabani nahakna coffee ama thakpada madugi paisa se lupa 300 piramba yai masi nake lifestyle ni adubu coffee amana mi ahum thakminai share tawraga masina aigi lifestyle ni aikoi gi punsiga nakhoga yamna kheneida aidi yamna pikpa adugumba employee amani nahaki anagi office ki aduna aina nangonda hairiba sini aigi wakal khanba thado lepo aidi aigi punsida aigi focus tukak tawba pami nahaksu asigumba chap manana taw nahaki parents pu famous oinaba semo masina nahaki afaba soidana oigani aigi lambiga yamna khenai asumna gari thaujalai mama ngaidun lerami ram chatki diya wa amata haidana changai santina nakhoi bu kara chat ubage diana shopping tawwa haire santina driver puruga chatpa kaidoraba diana driver letadana adugine che ama sathu oga maki computer dagi piri ramna santi masano pi ka thong hangai Diya kaptuna mamit ngang lerami pidang sintharaga santina kaidawa yawre nang kaigino kaplibadi Diya na kaisu daw diya mahare santina nahakna masida kaplaga leri mahakna mahaki training leire haidana resign tawraga chatkre karino tawriba thokriba singase santi kaplaga nahak aingonda karigumba khara lot le natra Diya mamage makhut pairaga ama ai mahak to nungsirure ai mahakpu yamna nungsiye ama ai mangonda propose tawbane santina mahakna di maruda kai hairaba Diana mahakna haire aido mahakna nungside haina santina adudi nahak hojik kamaina khalle Diana ai mahak yaugdadi leiba ngamoi ai mahak yaugdadi leiba ngamoi ama haiduna kapli mamada kolaga santina kapkano se ai leiriba asini wai singadu sakti sutarami mathangi sinni mamanaba mayanga wari saraga cha thakli ram kangbu mamanaba mana training si tha tarukni hairine IS ki tamthaba sidi amuk musori da chatpata abani ne tanjaru da sakti saung lakli aduga ram sami haise kanana mafam sida ram sami he nangla ram sami haise chumiko phajakraba nupi amabu mina tanariba mahaki thamoi nahakna mai paklaba matam sida mahakna nahakpu nungsidabani ne masida nahakna excuse thiraga nahakna chenkhiba pamlibani ne taw mayam sunupi adugi maral se 450 crore ni masi nahaki oigadoribani masigi offer si accept tawgadaba natra aduna aigi sister gi daughter ga luhongu natragana aina nangbu hatok pama ramna he saktina he nahak minister amagi brother in law bu phuge haribro laone yengagene na kaya yamna sauge habadu yengene ramna nang gari tonglaga ngang duna satki sakti mathangi sindani brother KK company gido laem fam sida mayam phaminari nupa mana makoi si 450 crore Indian currency da transfer tawa pa male Delhi dagi Kolkata fawa karam kana tawguni hairei hengmak taw pa mena Raavana na kamaina tawduna sibo adusu Delhi jidagi police military check post kaya no kochai chara kansida nopa aduna Delhi manung dadi problem amata leiroi aikoina soidana paisa du UP border Noida da pigani nangonda kaisu problem lehelloi sidadi Raavana na hoi hairami mathangi sindani Raavana na ai Delhi da leire gari da pung 10 chap chana factory dagi tharo nupa amana Raavana da bhai makoi du chatpa hora male nupa singa du gari thokduna lakli bus ama khami Raavana manakta nupa ama kumtharaga brother aikoi masigi bus asida ni basado pura chatordo sonda pasado sum puraga lakpada satya amadi ramgi gari maningda thengjilui satena ram nang kachu tokdeko ram sauna sangaga he yam thuna pantholo driver aduna kaidorage ha ram na nakoi gari je brake yaukdabra ha driver aduna kaigidamak nahakti brake tu khamba pharakli ramna he signal ji ngune masi red ne satya kai soke satena indicator ne light sine nawangi masi soe lupa lising tarukti masi changani ramna hairiba asigi attack pase semnaba nakoi lising taruk piram tai piro
ड्राइवर दुना आईगी पैसा अमता याउदेने सोंदा नुपा अमना रबनादा आईगी मीसिंगसे मसीगी बससिदा कलकत्तादा चटकदबने तौरिसे रामना सोंदा आई गाड़ी जिगा चखरगे मसीगी गाड़ी से पुलिसता पीरगदबनी करिगुम नखोइना पुंग मापन फावदा हारिय पैसा अदु पीदब तारगदी हायरगा थौरगा चटकी रामना गाड़ी दो रबना मनाक नुपा अमा चंजलगा भाई कनागुम अमना गाड़ी दो पुरगा चटख्रे हारिने रामना मफम अमदा गाड़ी दो पुरई रामना मफम मसिदा अदुम थनमनसे गाड़ी से सेतन होय रामना हयंग अयुक पुंग निपान मखाई फावदा लाओ अदुगा मखोइना पैसा दो पुरकपगा सेमनब तौसी सोंदा रबना लाए रबना ना गाड़ी दी काय चखरबा नुपा खरा अदुना अखोई अदुगी आइडिया अमता लेहौद्रे असिगिदी कदाई लेरमगदगे हाइबदो गाड़ी दो रबना साउना याम थुना चलुने अदुगा थियुने मयाम चतुना थीरी गाड़ी दो रबना ना हंगली काय चखरे गाड़ी दो ड्राइवर दुना महांगना पैसा पीनबा हाइबने रबना ना खुबांग थारमी मतवदु उरमी सेतेना राम दा कॉल तवे रामना हेलो केदौरगे सतेना अइना खनबदा अइखोइना पुरकलिबा भेन अदु करिगुम्बा खरादी ओरमगदबा माले रामना हा सतेना चौबा प्रॉब्लम मा मफम मसिदा हौजिक थोकले ngasai mafam maruda रबना नुपा मना हाइरी मिनिस्टरगी प्लान माले मसी रबना ना मागी प्लान नते मा हाइरिबा गाड़ी अदुदा पैसा यावी हाइबदु खंगबनते कनामतना प्लान तौबा मसी लेरोय कईगुम्बा ड्राइवर अदुना पैसा अदु पेरमनबदी अदुमक महाक तो सत्खगदबनी राम सु मफम मरुदा लाए सतेना कैदौरबा सतेना येंगुतु हाइरमी रबनाना मंगोंदा पैसा अदु पीरबदी महाकना सोयदना हलकनी महाक हाइरगा सत्के हाइदुना तौरमी सोंदना भेन अदु थुगाइरमी राम सेते कांगबुना बोस कया ama yaurami ramna thugayu segairaga yengsi haiduna segairui paisa kaya ama yaurami mamanaba mana masidi lising ani jabi bantal ngaktani ne box khudingmak paisa ngakta orega leirami ram paisa du pairaga masi legal paisa di oramaroi mamanaba mana adudi masi purista sinakrasira ramna no gamena masi phangkhrabadi soidana makhoi laukhini aduna othokada ama leiri nongale gari du thogduna puraga lai ramna mafam moda khami ramna सेतेना राम तो विजि करिनो महांगना प्रेसिडेंट युंगी ममांग मकदा खामनगा थमनि बसिबो रामना आई प्रेसिडेंट दा मेलिंग थागे सेतेना कईगिनो रामना कईगुंबा पैसा से अइखोइना गवर्नमेंट सिनरुरबदी मखोइगी ओइकिनी अदुना मसिगी लंबी अमखक लई मसी प्रेसिडेंट मसा डायरेक्ट मसी सिनकिबदो अदुना फरनी रामना अदुना आई मेल दा थाखिगे अदुगा कइदोरके हाइबदु येंगसिको असुमना मेल दा थाखि ngahak matung ऑफिसर कया गलोना साइलेंट खोंगन लाई सेतेना लोई लाएने सीडी इनकम टैक्स एनफोर्समेंट दिल पुलिस विजिलेंस मिलिटरी एसटीएफ खुदिमक लोई लाएने सीडी बेन दु क्वेश्चन ले दुगा फकाइरगा येंगनी रामना मयाम दा हाइरी मसिनी प्रेसिडेंट की पावर शक्ति हाइबदो हाइरी मीडिया के आमसु मफम मरुदे योक्सलै मीडिया सिंगना सार मसी कदाइदगी फंगलिबनो टीवी चैनल दनी लुपा 500 crore की ओइबा 2000 करेंसी दा प्रेसिडेंट हाउस की ममांग मक्तदा लेरम ख्रे के कंपनी की गाड़ी नि हाइरी मसी रबना मकोक युंगनगा लेरमबदगी डैमेज थारगा साउना चुमना लेपअगा हाइरी रबना लाउरै करिगदमक महाकना समायना तौरिबनो महाक असि कनानो राम दा तंजादु दा रिप्लाई लाइ रामना रिप्लाई लाइ प्रेसिडेंट की मैसेज द गुड सिटीजन प्राउड ऑफ यू हाइरी रामना थैंक यू सर हाइरमी इरगा थाकी अदुगा सैल्यूट तौरी महेंद्र फोन तौरै रबना दा रबना कॉल पाइखली महेंद्र ना रबना नाहक दिल्ली दगी मफम मसिदा थुन लाओ रबना ना आईगी मसीगी मरुमदा कना लेरी हाबदु खंगदना लाक्लोय मफम सिदा थादोक लोय हारी महेंद्र ना पैसा अदुगी रेस्पोंसिबल नंग नते नै मफम मरुदा कैदोरगा लेरीगे मसीगी सुसी प्रेसिडेंट खंगख्रबनी मरुदा नाहक लेबा हाइबसे अचुंबा ओइरोय यामना थुना खुदक असिदा नाहक हलो मथंगी सिंदनी गाड़ी थोकदोरई दिया शक्तिना थतले याम थुना नाहक कदाइदा चटकेदोरिबनो दियाना आईगी मरुप का उनबा आई चटके तौबनी शक्तिना नाहक के मरुपना नाहक का उनबा पामदी दियाना है शक्तिना राम सामीजु ट्रेनिंग की चटकेदौरे माकी मखा के दमक मुसुरीदा मरुदा नाहक चटलगा मंगोंदा गुड बाय तौरे नत्रो दियाना आईगी लंबी असिदगी नाहक हाइदौ अरोइद्रा शक्तिना अदु ओरगा कैदरबा गत साम लेरदी आईगी मथवा कारगा गाड़ी दो चटलो हारगा हिपथै दिया थोकजली शक्ति हंदोई राम युमदनी सुमित्रना इसुनुपा नाहक याउदना आई मफम असिदा लैबा सिबु हाइनगद्रा खंगदे नाहकना कदाई चट तौरिबा सि
chahi amamukne di haida chatkadori mafam ado Srinivasna nahakki tawribadu loiraga nahak halakpada collector oina nahak halakadabani tanjadu Diya Ram gi mayumda sangai Diana Ram da hairei nahak Mussoorie da chatani haiba ai tare aduna ai nahak ki chatpada tekta kaidana nungaina chatnaba wish piba lakpani all the best hairam naga chatki Ram na thanks haraga lehawi Ram train station yaure mamanaba mana Ram thengadi ka dawre Ram na traffic yamna chenbai ne hairei mamanaba singna Ram maningda yengu hairei Diya Ram na chatkiba aduda maksu inarai Ram wa mata haidana train adu kakali train dagi mangonda yengai Diya leplaga yenglaga lehawi Ram training makha chathaba hauki Matangi sindani Diya mama Santi gi manakta lai aduga Diyana ama ngasi se mahakki birthday ne ma Santina aduka doraba Diyana ai mahakka mukta unaba yagadra Santina nangbu ngawrabo ha hairaga hawalai aduga chatke tawi Diyana ama please Mussoorie gi do helicopter service laibane ai minute nifum ngagi manungda halake yam thuna ai pay tawkreba 1,25,000 credit tagi mama wahai adu tabada ha Diyana please harami Santina fare chalo adubu masina nahaki aroiba chance ti yum masida phamlaga mahaki wakal khallaba aidina maida thagadabani yengu Santina serban kawai serban na madam Santina aigi chanupi se Mussoorie da mahaki marup unaba chaning male aduna helicopter ki procedure kamai lai yenglaga arrange amuka to serban na hoi madam Santina Kumar nahak na mahaka chaminna ro diaga serban na mem ai minister da hagadra masesa Santina masi mangonda khangaloi dabani Sravana okay madam Saktina yam fai mak ti chatkre na ki na chanu piga lohongning dena duga nahakna makpu tur oinaga thaga dawribani ne maki manakta Santina chatho swaida nang nangang throkwa ma hairaga changki asumna helicopter tongduna Diya Ram gi manak tamna lai sonana training mafam dani wangangli officer aduna haujik pumfam asida aikoi unity leyo mathau tai aikoi na independence Panglakliba si chahi humdra asi gi maramdi aikoi unity oiba sinani helicopter ru tarai Diya kumtharai lay ama pairaga aduga Ram gi manak tamna lay aduga lay adu Ram da piraga happy birthday Ram hairi officer aduna Ram ngasi se nahaki birthday ra Ram na yes sir hairami officer aduna adudi mayam punamak Ram gi damakta Ram da wish pca lady punamak mayam na happy birthday Ram hairi Ram na thank you hairami Diya mafam arudagi chatki yeng neng na Ram bu khangok da Ram sat lepai aduga ayak chai amase masida nahaki pakhum piba yaiko Diya na fangdri aigi Ram na chai amajigi matung asida aina soidana nangonda ai I love you hairagani haujik haibai yaban adubu aido haujik training da leiri Diya na yam harau jai wahi aluda yam harau na Diya helicopter kakali nok na Ram na bai tauri mathangi sindani Mapu Srinivasna nempe theli mamanaba mana he Srinivas kaigino nahakna anogwa board ama theli badubo Srinivasna aigi sunupa adu ngasi halaklagadabane haujikti mahak collector oiragadabane train station dani nupa amana chelalaga nupi amagi mangaksamdagi lik laklaga senki mayamna so lauri tanja aduda train adusu khamai nupa adusu kana chili tanja aduda Diya su mahak station aduda lakle khangogde nupa adu kaukthorei masida Ram mahaki post adu IPS oina logduna assistant commissioner of police ACP oina mahak lakli lik adu mapu uruda piri Ramna Diyana phajai hairi sonda mayumda lakle Ram changakpada Srinivas ki mamitta mapa Saamy oina urami laigi thorum tawge toromba leimai da taki Ram na ibok hairi Srinivas na karino nahanga tawriba sidi karige namak nahakna police uniform asi setlaga laklibano halaklibano nahak collector oini haiduna hairamba natra Ram na aido IPS oina apply tawre IS tawdre sika dawrage Sumitra na aduga kaige namak aikhoida lotlaga leiribano mase Ram na aina surprise oina khangan pamba doini Srinivas na nahakna aikhoibo amukhanna sok chara le nangna aikhoida thamoi se amukchu sokhale kanana nangonda police officer oina permission pikibage Ram ningsing nei ai hangna training loraga aroba final interview da ai yawa changki interview loram da nupa amana Mr. Ramasamy manung changbir o haire Ram hogolaga changpada tholak liba officer aruda police officer aruda kheloi aduga manung changai leram le miyoi sing aduna nak Ramasamy natra Ramasamy na mani officer amana naki napagi maming Aarusaamy natra Ram amukasu yes hoi harami officer amana yes nahaki first category da selection tawre masina maram oiraga nahakna free da choose tawba yai IFS IAS IRS IPS posting asidagi Ram na IPS harami officer aduna nahaki choice karino Ram na IPS harami asumna mahak IPS khanki
Warising adu Ramna Srinivasa amadi Sumatrada liri. Ramna aina matamda khanki aise police oirage haina masina khwai pharani haina tasengna aidi masi khan gadabani. Awaba adu nakoi tauraga leiranu aduga aido posting ju phangle hayengdagidi chatladabane Tirunelveli da. Wahairu tabada Srinivas khangi aduga kaino nahakna hairiba do nahak Tirunelveli da chatani ba. Ramna adu kaidorage arudo aido posting pire Srinivasna nahana kaigidamak nahaki posting adu Tirunelveli da hairuribano. Ramna ipu aidi haidena adudi makoina dumak engonda pirakpane Srinivasna ayhakki nahaki uniform asi pamde nahaki post asisu mafam aruda nahak chatpa yaroi. Ramna kaigidamak madu engonda hairibano madu aigi parents na hairambra. Srinivas sauna masidi nahaki parents nate nahaki asengba namana pare sida leire haiduna photo frame puthori Srinivasna. Aduga Aarusaamy IPS Srinivas mamang thaki wari liba hori. Nahaki napa adu Tirunelveli da laki luhongki namaga aduga amuk mahak to transfer gidamuk chatki. Nupa amana Saamy yum asida lok tawi. Kana amatana khangdre mahak kadai chatki haiba adu. Raavana na phone tawi Saamy da. Saamy na hello ai Saamy ni hairi. Gari du adumak thauri Saamy. Bhavna na kanano kol tarukli badubo. Saamy na kanano khangde da. Phajana tumthau adu sokpodi. Bhavna na fare haidana tumki. Raavana Saamy da haujik car thauri. Srinivasna nahaki anaga thabak tominaba officer na nahaki apada minamki nahakna chatliba lambi adu kadomdano. Saamy na aina chatliba si bypass road ani highway taraga chatkidoni. Asumna gari kayana mahakpu thatli Saamy bu break khangpha phai Saamy. Bhavna na makhoi asidi kana no. Mamai lethoktuna Saamy gari thawi. Srinivasna nahaki apado makhoina phangki asumna mayam aduga phunari Saamy amadi adubu Raavana na thangna thilai maningdagi yanthai thangna asumna masing khangdana Saamy da thangna thilli. Sonda otli Bhavna ju Bhavna thangna thinge haiduna mabukta tawbuda Raavana na khamlaga makhurida oina lelami leimai da longna haithaki Bhavna. Srinivasna mahak sire matung nahaki amagi manungdagi nahakpu hingna phangki leirakhibani. Taduna leiringeduda Saamy mamit panglai yam wana mahak Bhavna tamna changai aduga thangna Bhavna gi puk adubu lethatuna angang adu lokthokki. Mahakpu lokthokki nahakpu lokthorai. Matam bakta thamduna roiba yahip Saamy tanki. Srinivasna nahak amuk hingli khanglabadi makhoina nangbu hatpi khini aduna aikhoi kibana marudagi nahakpu puduna Delhi gi hospital dagi lakhi. Raavana gi kangpuna aikhoi gi imung manung punamak accident tawhanduna hatki. Nahakna chatpa adu pamlaba mafam aduda fatraba kaya ama manaraba kaya leiribani hingduna mafam aruda nahak chatpa pambra. Ram kana talle aduda thillage ai soidana chatkani hairami. Tebalu thilla kana ai mafam adu chatkani hairami. Tebalu kairami. Srinivasna Saamy Ramna Aarusaamy lauri. Tanja adumakda sonatak tata truck amada Raavana gari du thomjalei. Srinivasna haujikti nahak police officer oirabanina ayhakna nahak pu ngak sendrabasu yaragani. Adu matau karamna nahaki posting adu Tirunelveli da taribano. Yengo mafam adugi sor aduna nahakpu amukhanna halaknaba kaubagumle tauribase. Ramayana chahi traga mari exile oina mahak laikhido. Mahabharatana pandop adu chahi traga humdoi exile oina makhoi laikhido chatkhido. Chahi amana saklotuna tonganba fizol setuna masak khanganda laikhido. Haujidi chahi kungani pana phung fare aikoina saklotuna lekliba si matam yamna sangle asuk sangwa lotuna laklibani. Nahaki naming ase Saamy ni aduga nahaki identity Aarusaamy ni. Kaidongaida reason amana hekta nahaki identity adu khanganganu saktakanu. Nahaki nafagi caste to ai matam aduda khangkide adubu nahakpodi aina aigi caste yoktuna aigi sagai asida yolakli haujikti hairaga Ramgi mangak samda siriba makhuna lokthoi aduga masigi identity asigi mathau tararoi haidun lokthokki. Sonda mamada phone tawrai Raavana. Mamana hayo Raavana mama khudingmakta masida khudong thiba thokle aigi truckna aigi gari da thomjalle. Mamana mahaki hunabadu hulli hairai mamana nahaki anauba yengnaba ma nahak laklagani fight tawnabagidamakta. Masidari nahak khudong thiba laigani aduna nahak chatkibana fani masidagi Ram aeroplane dagi kumtharai. Sonda Raavana gi gari mathakta UV taraktuna pungkai kairami. Sonda Sulaimai da khong tharai Ramna. Ram lakpada leramba police officer personnel kayana salute piduna welcome sir. Ram salute pidaga masigi city asida yamna influential oiba misak ama mamingna Raavana kauba ma lei hai maki mi amadi ma ka phunaba kanda phade hai police amana nufa adugi maming si sar Raavana
Pichai kaubani Ramna lao salasi mahaku pharusi police mayam okay sir police amana mahak lakpada ngairi aduga Raavana gang kangbu aduda attacking tawdori male sonda happy birthday tawri Ram lakpada chango sir happy birthday tawmina si haidana hairami Ram changaga mayam adu futha bahurei khangogdana phanadu makhutna longthokraga Raavana na sonda DCP adu kanano matau karamna mahakna mafam asida changlaklibano Ram kanguna game kangbu du pharaga gari da hapchali Raavana hogolalaga karamba police no mado lauri nupa amana khabar pari maruda Saamy² urami Raavana gi manakta nupa ama sangaga aikhoida chittawraga paisa phan khiba dugi picture aikhoi phangle misak adugi khabar pairi banupa aduna kapli thari Raavana gi mi ruda nupa aduna photo lakle haidana download tawri somda Ram su changlakle Raavana gi yumda download tawba adu tanja aduda mioi adu chingdaga pusalai Raavana gi da leramba misak sing kaukthaba hawi aduga misak adu haujikti lakle hairi download tawba dusu lerami madu Ram oirami Raavana gi leiriba mi sing phuduna changai aduga hairi akiba phawra nakhoi aihak Saamy² ni Aarusaamy gi machanupa nahak kaidongaida khalamloi chahi 19 gi mamangda thokiba thodok ado amukhana halakani haibase nake napa se yana phato misak amani maram asina nakki napa do aigi pana hatpani aduga kaigi damak nahakna aigi pa adu hatle kaigi damak nahakna aigi amabu hatle Raavana nonglap tawraga apangami mahakna masida laklaga aigi pa gi manamda lauri Ramna aina soidana close tawkraba adugumba case adu open tawragani aina soidana nahakku phagani amasung nahaki brother singsu aduga nakhoibu kaisum sangda chingdana pugani aduga punsi chupa nakhoi phajilaka thamgani wahe adu hairamlaga thokpa hauki Raavana na ayak Raavana ne ayak se nakpu lanbi nanabani aise nang khangu Ravan gummane haibado khangjalu masisu thanglamba kongthang wahe ru tabada onjal ai Ram aduga kaigumba nahakna Raavana oiraba adu oiradi aina Ram ne haiba khango amasung Ramna Ravan bu hatkibani madusu nahak ningsing aise sikra matung imana pokpane madugi wahan thok soidan lemladabani haibadi aina nangbu soidana hatokani hairaga thoke tawi Raavana na he police laure Ram na sat leblaga ayak police nate ayak gundani hari asumna mayano bi asigi intermission thaba thingnaragani Raavana sauna mathangi sindan nongmai satoga yepselaga sauna tholai mayam basu mafam aruda lakle Mahendra su nupa amana brother nongmai aduga kadai dano brother Mahendra na Raavana nakna nongmai aduga chatli bado kadai dano amukta taukse aikoi adum haige mahakpu hananaba Raavana na uringi matamasida lin adudi hatokadabane Mahendra na election na haujik thongjinda leirabagumbani makhoina soidana aibu CM candidate oina laktorani matamdu fauri nak kaisu tawganu Raavana nongmaina mayam bada oina namai Devendra su lai mayam ba amasu Raavana he tapthong nangbo Raavana nangbo haidana hairi Raavana amuk changai yumda Mahendra na kya sawodu phathong nei Raavana nongmai mayamna tamaga hando loi chatkro karigumba madagi leiba mi amoina tawba noida chatkro masidagi hairaga nongmai adu kapthoi dang Ram mafam amada mahak lai changai mamita mama babna na lai khuramba adu mamita urai tanjaru nupa amana aruda leiriba du kanano hairei pairam badu leimaira taki aduga Saamy nahak oire nate nahak mahaki masa oiramgani sar nahak pu kada leirubage Ramna nahak ti kanano hairei nupa aduna ayak nahaki apagi sarbenne monohar hairei makha tarai nongmadi soidana nahak halakini khanki aina masina maram oiraga aina mafam ase luna nana thamjaribani tanjaruda nupa ama sangai maruda monohana he kaige damak nahak mafam ase laklebano ha chatlo haidan illi nupa aduna no ai chatloi mafam asidagi ai hairi Ram changaga ngaikho amukta ngaikho hairi nupa aduna ai chatloi mafam asidagi aibu kaige damak criminal amagumna hinglaga leihallibano monohana mahak asina ne aigi boss ta minam khibado yam thun nahak thokko mafam asidagi illi nupa aduna no ai asengba chumba du mangonda I haigi monohana yam thuna thokro illi Ramna asengba chumba haibadi nupa aduna ichanupa ai asengba du nangonda haiba pami numit adda kari thokki ge haibado numit adugi wari lirai nupa aduna Mahendra na leplaga mahaki mina nupa siu phaduna thamdi aduga makhoina nahaki napabu kadai lege haiduna hanglammi karamba rotano chatkriba haibado makhoina aigi nupibusu hatokpigi kaigumba aina call tawdrabadi makhoina aigi isasu hatkani haiduna kelami marudagi ayangna sarda call tawkibani sar ai vocal je fajana sengna tadre samina aidi na hakido sengna taine
wari loiki nupaduna madugi voice adu aikhogi sinaba quote makhal amani ayhangna nahaki napada wahi aduda gyan taba adu pamki adubu takidi aina mangonda ahumlak maridak haiki ai tadre haina adubu mahangna ai thaja banina haidoraki aduga mahaki adumak understand tawkidre aikhogi quote adu numit adudadi haiduna kaptuna tamni ramna nahak aigi mateng pangba ngamgadra nupaduna hayo ai kaidok joge ramna ayhak hojik retire tawkraba police officer sing unaba ai pami aigi apaga thabak tawminarama sing adu inspector babu head constable danras hai nupaduna yes sir mathangi sinni mayam adu ramgi mamangda lepli nupaduna masak taklai inspector manohar inspector kumar swami ramna ravana amadi mahaki mayam sing na aigi parents sahi kungi nipan gi mamangda hatkre mayamda khoirami khoramlaga haidai ayasi nakoi loinamak masik khanglam nani Tirunelveli police station dagi hairiba asigi case asi pending oina leiba adugi copy ehak phangne oida padaba sagatuna thamlamba evidence kaya amasu ehak thingnare maramasina hairiba masigi case asi amukana investigation tawba ai tawa pame adubu haujiki police officer sing asidi hairiba case asigi matangda makoi di karimta khangre karigumanda koina aigi mateng panglaba ai koina makoi adu 2 weeks ki manungda arrest warrant thaduna phaba ngamgani kaigumba nakoina hairiba case ipagi asi mateng pangnore hairagana marudadi aina kaibu haironi nupa amana madudi nahakna aikoida mateng pangnaba haigadaba nate marudi aikoigi duty ni hairi police amana amuk aikoi soidana masi case asi investigation amukana haugadabani adumak haubiro asengba du thabak asigidamak tawgadaba du tawbiro police station dani Raavana hoina tawriba business si karamba makhalgi business no mayam du mathang hairi numit karanigi mamangda makhoidu money laundering tawbagi ehak ukre masida natana achouba kaya ama mahak tawribani ramna hogalaga ayak mahakna chalamba chatluba khudingmakki detail ehak pami Raavana na mahaki mapagi murtizu sorok mayada permission yaugdana sai hairi police nupi aduna mioi kaya na hairiba murti adugi matangda campaign kaya ama laklabani lokthokkinaba adubu madu municipality gi makoksinga tabidi police nupa amana accident kaya ama su murti adugi mamanga thokrabani hairiba mfam adumakada mioi nifu muksu sikrabani police amana kaigumba sar hairi murti adu aikona lokthokrabadi Raavana gi mioi singna sarangnaba kaya amadi sagalakani ram mapanda thuklei police kaya ama mapanda lepli ram launa hairei kanadraba misak sina mafam asida sahi kungani panduna city asibu control tawduna lakli maki mamingna Raavana kawi maki police officer kaya ama mahana semgali maki papet oinaba hairiba misak sing adu 24 hour gi manungda aina puthokani madugi mangona nakoi gi transfer order nakoi haihogro aduga kaigumba illegal tawri misak asida thajaduna tawriba adu punish phangpam thoi aduga masigumba kaya bu loisanba pamba sing oirabadi sanbiduna aigi tung inaro hairami aduga chatpa hawi police officer kaya matung inaduna lai ramna chatkibada kaya ama idare murti edu lairi bamfam marudu police kaya na ngakseli mioi kaya na karina tawriba sidi ram changai haujik kamaina tawre police nupi aduna sir DCP bookland loinamak wafam asida laire mayamna lokthokpa yaroi aikoina yaba piroi haiduna lauri ram murti duna munna yengnaga spec upsali mayam adune koilau lauri Raavana su matawadu re Raavana na collector call taw haiduna hairami mayamna aikoi mayamna murti asi thugaiba lokthokpada ya pide JCB tawraga hogaiba hawi thugaiba hudai tanjaru da collector adu mafam maruda sareng khongduna thaujalei aduga lepo to wa laure ayak district asigi collector ni kanage ya ba yauraga hairiba murti asi lokthokpagi ya pide bano masigi murti asi gi dabang mioi kaya ama sikrabani mamang thakta hairiba murti asi bu thudekpa thugaiba lokthokpagi order aingonda ullu haiduna ram do onjilaga hairei se aina hairiba sini aingonda order ulau ramna hairiba si mafam asida thambage ayaba adugi order du aingonda ullu aina soidana masi lokthokpagi order du uladabani collector aduna sakhattaba du wahai haiba du kaigino ha ayak se IS officer ne district asi collector ni aduga nahakna sumnutangi IPS kakta ram sum tarambadagi sauna ayak khangai nahak ase IS ne haiba bachelor degree ne haiba aduga nahakti aise kanano haiba di nahak khangbra ayak sociology da MA ni political science su ayak MPhil ni PhD ni ayak se civil service ase pass tawu khang nate ayak se gold medalist ni ayak se IRS IPS IFS amadi nahak ke IS adu aingonda lowningba lowba yabagi eligible oiba mini ayak ki kokti maduni adubu IPS kaktamak lowduna leribani nahakna pen adu sinnabani ayang nongmaini aina thabak tawrise nongmai gani ko yam thuna chatko collector adu gari da kakali ramna aigi mindse masidi IS ni IPS asina pangal ni hari
character adu chatki nupa amana karigumba ama illaga puraga kaigumba haire murti adu lauthoklaba adu oradi ai soidana isa ithanda suicide tawraga sigadabne haire murti ase thugaiba yaroi ram saungna sangaga nupa aduna lepliba adu kaukthokki nupa adu thauri duga yali khaplaga ram khara chalaga nongmai na amuk thauri do kakthai aduga laurai kaigumba rabanana injalaga na khoi mafam asida irang hawanba oiraba adu oidi loi kaplaga hatkadamni laurai aduga mayam adu futhau haire police mayamna neta mayam du futhari Perumal gi muti adu lokthokki aduga mafam arudagi chatki ngaki matung Raavana mapagi muti khenba maruda lai mamita mapan Raavana na karino tawriba sidi hare Mahendra na laurai numit aduda nahakpu khamluba adu ayaki aranbani soikrabani makpu lemna khak tharoidabani hojikti Tirunelveli asida akanomongda irang sagatkedabani gari thugaiba longthokpa tawduna lambi thingba auto thugaiba bus mai thadokpa kayama tarokle akanomongda irang horokle city aduda police kya laktuna irang hauriba sing puthorakle aduga makhoi sing ado phau hairi Raavana na aigi ipagi muti adu lokthokhrabani mafam asidagi miyamju santida amuk leihalloi tiagi banta mutigi mutiju thugayu adu oredi whole city asida amaga sodna gas and crit ki matangda khana chenaba adu thoklani Raavana gi miyoi singna hari muti adu kantharami thugairami numidangi matamda ram mafam adu lai police amana sar hari muti asi numidang da kana gumba kharana thugairam bani makok se kanthatpani adubu thugairi ba sing adudi kanano haibudu khangdri ekoi aina khanbada kana gumba kharana kasenda kritta chayanaba lehanaba irang thoknaba plan to mali masi tanjada police nupi adu changai aduga sar hari ba masigi muti asi thugai bagi video masida leire masi whatsapp ta hojik viral ore masi punamak Raavana gi gunda sing aduna tawbani masi ram lauragi eng aduga ramna kana no haibadu masi phajana naina mathok tai mayam hogduna lai lauduna aikoi masi gedamakta ngapi bangam loi hairi basini police amana hairi ba miyosing asi leader sigi casta tawraga leiba kanguni ramna chanbiduna mayam mukta lepiu napa amana sar aikoi mafam asi tharoktuna chatpangam loi aikoi gi leader gi muti sigi makok thugari basing adu puthoktana ramna yengo mafam asi aikoi na criminal amagi muti ama lokthokhrabani madugi damak makoina leader asigi muti asi amangata thogalibani numit nini manungda soidana mathau taba muti asigi soidana tawragani aduga hariba miyosing adu pung ani gi manungda soidana makoibu aina pharagani amasung makoibu aihangna Palyam Kotai High Ground Hospital soidana admit tawragadabani nupa aduna kayumana hangna makoi adu pung ani manungda phabangamdabadi ramna noi tawning ba taw hari nupa aduna aikoi mafam asidagi chatlage nahakna hairiba du thajarage nahakna haidokiba wadu nahak ngauko haraga lao mayam halasi mahakna hairiba sigi wild phangangani haiduna wasak le haiduna hairaga hanaki police amana sar hairiba khungang aruda chatpikino hojikti maruda leiriba miyoi sing adu yamna phattabani makhoida soidana crime tawrakani temple adugi manungda miyoi ke ama lotun leiribani hairiba temple adugi manungda police sangba si ayaba pidabani moina police nupi aduna constable ani amasu si SI amasu temple manung aduda si khrabani mamang thakta police amana sar makhoido aikhoigi town asida lakpa aikoi sungai sida ramna hairiba miyoi sing asi aibu thajaduna chatkre while soidana aina phangalagani haina hairaga chatpa howi police amana sar karamba number dagi hairiba video adu lakkono haibadu aikoi khangjare hairiba khungang adugi miyoi amadagi ni sar video chaithorokliba si police amana amuk sar aina khanbada makhoigi se phanana ba haiduna lang thakpa gumani haidana thakpa mali sar ramna ai kanamta ga iga chaminaba ai pamde masi ai adum handle tawge mayamna sir salute pi haireba temple da ram gari thogdun lai Raavana na aina khanbada maga du khungang da la amani lambida le mani khali temple no pa aduna aina mak makak ka ga puraga nangonda sinarge hairi ram mafam adu yaurai temple mamang da gari du khami nupa aduna sir hairiba khungang asida changakpa si akiba phawba ngaktani nangdi phawdro hairiba temple asigi manungda changni gaina tawriba sibo ram changba haurai nupa aduna faidai kana gumba kharana su soidana hairamani hairiba muti adu aikhoigi mina thugaibani haiba du su maduna maram oraga mafam asida lakliba natro nupa aduna changba matamna nongmaidi manungda temple manung changbada aya pide ram lepaga adu tawradi araba natro nupaduna thangsang di pusanba yagani nangna pusange hairagana puse hairaga thangsang ama pirami ram nongmai adu thammi aduga thangsang adu pairaga changi manung aduda nupaduna manungda thangol nung adu manung nangsilu hairami thong adu lonjali aduga maana puragliba thang adu thingjali ramna
manung changai aduga lelam lebasing adu amamta oina phutha bahuri masigi fight asisu adum phajabani mayam yengbiu thong adu hangduna masaru thektoga tholai ram phubaludna commissioner gi dani commissioner na cars business rickshaw shops masing thingamdana हारी मूर्ति अदु लौथोकपदा सैक्रिफाइस तौख्रे पलम कया अमा अमांगता थोख्रे इरांग हौरक्तना रामना सार अदुबो हारी मफम मरुदा अमुकने एक्सीडेंट थोरय कमिशनर अदुना अखोय पुनमक आईपीएस ऑफिसर ngakतनी सेक्शन बदी फै रामना माकी कलिकता यस सर हारगा सलूट पिरमी कमिशनर सोंदना संचीना दियाना नागना तौरिबा अदुबो कैदौरिबनो दियाना तिरुनेल बेलीदा लोहंगदबा अदुगी इनवाइटेशन खाइदोकपने अदु अपादुबु फंख्रबा जाला संचीना अदुना मुकैगे दियाना आई तिरुनेल बेलीदा थबक अमा फंगे मदुगी रीजन दुना मरम ओरगा मफम अदुदा चटकदोरिबनि हारिबा लुहोंगबा सिगी तौरगा संचीना कैगेदमक तिरुनेल बेलीदा चटपदा नाहाकना मुक पामलिबा दियाना आइहाकना महाकतो पाव फाननबा होनरिबा से हप्ता अमा फारे अदु माकना आइगी कॉल अदु ओकपिखिद्रे आई ngae kari problem thengnarabano haina aduna aido mahaka unanaba haiduna planning tawrine mahaka unanaba sanchina kaino nangbu ngaurabro apana madu khangadi diana ai apada haige hariba luhongba dugi nupido aigi marupne haina adu oiradi aido chatlani luhongba du yawba sanchina hariba wa adu budi yamna phajaba oiba ado nahakna pamniba dudi aigi nupada chin thibani natra diana natadi aidi kamaina aigi purubadi thengnagadori sanchina अमा लेरे हे अदुदी नाहक की अपादो मलेशिया दा नुमिनि लेखिनी मरुदा नाहक चलो अदुगा महाक हलक्तिंगै नाहक हलो युमसिदा अपा हलक्तिंगैदा दिया मपान थोले अदुगा अंकल अंकल कवि साथीदा शक्तिना कैदोरगे दियाना आइदो हंदक हप्ता असिदा तिरुनेल बेलीदा चटकनी नाहक आइगा मदुदा चटकदबनी शक्तिना आई कैम खंगे तिरुनेल ओइगेरा तिहार जेल ओइगेरा आई लाकपंगमोय दियाना कैगी शक्तिना नाहक नुगाइना फ्लाइट तोंगदुना चटकनी अदुगा आइबुना नखोइना ट्रेनदा अदुजो अनरिजर्व टिकेट तौरगा थादोइनी दियाना नते नते आइगा फ्लाइट अदुम चटकदबनी शक्तिना करी फ्लाइट अदुबो आइदी पासपोर्ट सु लेतना अदुना कमाइना मोय ना आइबु अया पीदुनो दियाना अंगाउबा कनाना नंगोंदा तिरुनेल बेली चटपदा पासपोर्ट मथौ ताई हाई शक्तिना सबंदा थिलगा तु मसिगी उचेक मानबा मीजे मसिना इंगोंदा हाइरिबा एयरपोर्ट की मनुंग चंगबदा पासपोर्ट यावददी यादे हाइना मांगना हाइरिबा दियाना श्रबन करिनो तौरिबा से श्रबन तसेंगना मैडम हाइरकांदा अखोइना महाकुंबो मखलगी मीजे फ्लाइट चट पगी अयाबा पिजदबा लेतबा मसिना मरम ओरगा अयागना हाइखिबने श्रबनमदी शक्ति साउनदुना खनै सोंदनी कैगिनो आइबु मार्केट असिदा पुदुना लाक लेबनो रामना हाइरमी मनोहरना अखोइगी मियोइसिंगना नाक उनबा पामे हाइ अदुगा हाइरि बंफम असे यामना मरु ओइबा बंफम अमसुनी लाओ मखा कुमथरओ हाइरि मनोहरना राम कुमथरए मनोहरना मसिदा फमथबियु हाइरि राम फम्मी मनोहरना मसीगी हाइरि बंफम मसिदा नाहाकी अनाना फमदुना चाकी बंफम मनी रामना बंफम मसिबो मनोहरना मानी तू एलिट्स मसिदा पुरो चुन्ने अमदी संबर गेबिदु याहोलकनु रामना अरुदी कमाइना इदी इलीगा सागदोरिबा मनोहरना ngaikone yengdeungune diar hairi aduga se nahakido naki anado marudi illi asiga biar siga chaba yamna pamjabani ramna mahakna Aarusaamy aina mahaki masanupa Raamsaamy aduna sangonga sum tawrage मनोहरना hai nakoi tabra taraba natro mahakna hairiba se khudakta sangom langai illi adu haijalli nakanda famna nupa amana illiga milka chaba karamba kas ta belong tawga lege nangbo ramna excuse me hairaga hojik pawa kasta thajaraga leiko asunu besi dai sai mayam uba phangbigani isai hek loibaga diya station da changai ramgi ram wari sari police amana makoi 35 loinamak hospital dagi discharge tawre remand lokta tawthari diya phone adumak kingai ram adum kai ram kada direct hangduna changai दिया अदुगा कैगिनो नाहंगना आइगी फोन अदुमा कक्लिबदी कैगिदमक नाहंगना आई कॉल दु पाइनिंग द्रिबनो गाड़ी दनी रामना आयाक की प्रोफेशन असिना पुलिस नि अदुगा नाहक की अपागी प्रोफेशनल पॉलिटिशियन नि अनि से चमिनबा यारो करिगुंबा खरा दिल्ली एयरपोर्ट ता नाहक की अपागा उनरगा थोकी दिल्ली एयरपोर्ट तो निंगसिंगी रामना सर बिसोनाना नाहंगना आइगी चानुपी अदु मरुदा कन खिबगिदमक निंगसिंगु नसाना थंदा खंजौ नाहक आइगा से आइगी चानुपीगा खुदिंगमक्ता अमता चानदे हाइबादो आयाकना दिया की मपा ओइरी फाउदी निंगसिंगु दियाना
mahakna marudi haidena ingonda natro kanagumba amaga nungsinari hauzik adu sokpadi aikoi ani luhongnasi aigi apadok adugumba misak nate mahak soidana punamak khangakani aikoi anida kaisu ayat pamahak pirakloi ram sorok nakana gari khamlaga chanbiduna kummo hare diana kaigino hare ramna makhada kummo aduga ai haigi harami diya kummi ramna mafam asidagi airport ta kilometer mukta ngairabani aruda chalaga nahaki yumda chalo hairaga chatki diya sauna lauduna lehawi mathangi sindani Raavana gi getani CID kyana senaduna leirabani Raavana gi hojikti Raavana yum da mi khara laki madu CID aduna howi police ta call tawi Raavana na Gujarat ani nupa sing aduna aikoi Surat tagi aikoina lakli base Raavana na kana gi bisano nupa aduna Thakur Das kine state finance minister gine Raavana detail piu hari Raavana gi mina minister du hojik Qatar da petroleum company amagi leibagi satkhibani saturibani paisa do 130 billion rupees mukni masida 65 billion amana legal ni aduga 65 amana black money ni black money adu dollars ta ontho aji aduga Gujarat ta chatlaga aido aduga maruda sinarasi Pakistan border da Rajasthan gi Raavana na numit kayani changni madu aikoina phangbada nupa sing aduna America ge dollar on bada matam se thabak changani se 1 billion chi hana advance ta thamjaram lage Chennai Mumbai Colombo nahang exchange tawba dumak yagani agent loinamak leibani Raavana na 800 million amadi ai Colombo da collect tawrage aduga 200 million amana Surat tagi collect tawrage nupa sing aduna yama nungai jare hairiba asigi yabi base thank you Raavana na numit nini jida nah Gujarat chalo aduga 200 million do collect tawro aduga officer sing adu yamna jekchelu Surat tagi ni Pakistan phawbugi da leiriba do kaigumba kanagumba na problem thoknaba taroklaba makhoi adu ai adum tawge phajana section da chatlu nah sondana Saamy yumdani nupa amana kaidawrabage nahakin namit aduna adumak mafam masida leira fawda awabagi mami uriba dubo hairiba pungpham ase natrane amuk hanna aikoi punsinbagi matam se matam kurebage tung nahak amuk punamak halakle tu nahaki grandson asina amuk hanna nonglei nusitkumna oiduna yaman nana lehellabani ne mahak asi mahake mapagum na tawba mini ne tanjaruda ko lai ramgi ram sathoga hello police tagi phone da India ge not lomda Thangbada nupa mariga Raavana Pichai ga unagadawri meeting adu pungkhaimuk makhoi phamki hairi meeting aduda Ramna inspector Ramesta phajana section na makhoi bu senanaba hayo police station dani Ramlai security sing salute pi police amana sir Ramesh tu line da leirabani mahak airport ta leiri hairi Ramesh na sir makhoi gidu Ahmedabad tagi Chennai chatkinabani 3:30 flight ta Ramna makhoi du karai dagi kedawala kono Ramesh na makhoi morning flight ta Ahmedabad tagi Chennai चटकी दर मिसार राम ओके हायरगा थमगा जयराज कौरगा Raavana Pichai के नंबर दु कॉल लाकपा मदी मांगा कॉल तौबा दु ट्रेस तौ जयराज ओके सर राम कॉल तवी नुपादुना हाइडियर रामना Raavana Pichai अदु मा के टेंपल दगी साकिबगी मतांग महाक तो महाक की मपागे मुटी दु युंगबगिदा हारिबदुगी फंक्शन द माक लाखी नुमित 23 की मांग चपचाना मधुगी फोटो सिंह मा की चटपा खोटपा थारो अदुगा तिरुमंगलम हॉस्पिटल दसु लोइना चेक तौ अमदमु कॉल तवी हायो सर हाइरी रामना नुमित अदुगी इंसिडेंट अदुगी कई थोकी दो खंगलबरा Raavana Pichai कारदा अदुगा फॉरेस्ट चेक पोस्ट अदुगी दा क्रॉस चेक तौ तिरुमंगलम दगिना पजानी रूट की दो कईगुंबा एनी रिकॉर्ड उबा लेरबा हाइरो Raavana चारी टेबल द फमलगा देवेंद्रना अखोगी यामबदो कॉल तौरंबनी मदुगी पुलिस तु यामना थुना ट्रांसफर तौरनी हाइबनी मेथड अम फाउ लेरोय मांगना ट्रांसफर तौख्रबदी अखोइना लोइना लोइसलदबनी मरुदगिदी मा की मतेंग पांगदना मफम खुदिंगदा लेरिबसिंग असि मरुदगिदी अखोइदा लंबी अमता लेरोय ब्लेम तौनो मी अमतना नुमित मरिनी गुमलबा महा की कोपसिंग अदुसु सोयदना फंगलगनी अखोइ सोंदा स्टेशन दा रामना अखोइना अनौबा एप्स अमा सेमले ममिंगना नेलाई पुलिस कवि मसिदा क्लिक अमा तौबदा एनी क्राइम की रिपोर्ट अदुम तौबा यारनी अखोइ कंट्रोल रूम ना अमसुंग मिनट अहुंगी मनुंगदा अखोइ मफम मदुदा यौगदबनी पुलिस अमना मिनट अहुमदा अदुबो थोकद्र सा रामना हारिबा एप सिसिनरगा रिक्सो अमरि केपना मिनट मंगा दा योरकप ngamnaga karigidama अखोइना मिनट अहुमदा यौब ngamloi जयराज तंजादु दा थोलै अदुगा सॉरी सर फेक्स अमा फंगजरे सारगी रामना करी मेटर नो हारि जयराज ना सर मसी सर की ट्रांसफर की ओरमाले हारि मयाम ngakna ट्रांसफर सोनी रामना मफम गदायदनो पजा नी दनी हारि सोना गाड़ी थोकदुना लाई Raavana मनाक्तमना कन थौरगा अदुगा अंकल अंकल मयामना कैदौरे नुपादुना
ꯃꯍꯥꯛꯀꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯄꯔꯃꯤꯅꯦꯟꯠꯂꯤ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 5ꯒꯤ ꯄꯣꯁꯇꯤꯡ ꯄꯤꯔꯦ꯫ ꯔꯥꯚꯥꯅꯥ ꯁꯥꯎꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯦꯟꯗ꯭ꯔꯅ ꯑꯩ ꯃꯁꯤꯗꯤ ꯑꯥꯏꯗꯤꯌꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯔꯥꯚꯥꯅꯥ ꯗꯦꯕꯦꯟꯗ꯭ꯔ ꯀꯃꯤꯁꯅꯔꯗ ꯀꯣꯜ ꯇꯧ ꯍꯥꯏꯔꯤ꯫ ꯀꯃꯤꯁꯅꯔꯅ ꯁꯣꯔꯤ ꯁꯥꯔ ꯃꯁꯤ DGPꯒꯤ ꯑꯣꯔꯗꯔꯅꯤ꯫ ꯗꯦꯕꯦꯟꯗ꯭ꯔꯅ DGP ꯃꯁꯤꯅ ꯁꯣꯜꯂꯤ꯫ DGPꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ꯫ DGPꯅ ꯑꯃꯨꯛ ꯁꯥꯔ ꯃꯁꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯦꯟꯗ꯭ꯔꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯃꯨꯛ ꯁꯥꯔ ꯃꯁꯤꯗꯤ ꯒꯕꯔꯅꯔꯒꯤ ꯑꯣꯔꯗꯔꯅꯤ ꯁꯥꯔ ꯑꯩꯅ ꯃꯁꯤ ꯍꯣꯡꯗꯣꯛꯄ ꯉꯝꯗꯦ ꯁꯥꯔ ꯍꯥꯏꯔꯤ꯫ ꯃꯍꯦꯟꯗ꯭ꯔꯅ ꯃꯁꯤꯅ ꯒꯕꯔꯅꯔ ꯗꯦꯕꯦꯟꯗ꯭ꯔꯅ ꯒꯕꯔꯅꯔꯒ ꯄꯨꯂꯤꯁꯀ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯗ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ? ꯒꯕꯔꯅꯔꯅ ꯑꯃꯨꯛ ꯃꯁꯤ ꯃꯈꯥ ताना ꯈꯟꯅꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯃꯍꯦꯟꯗ꯭ꯔꯅ ꯀꯅꯥꯅ ꯒꯠꯁ ꯂꯩꯗꯅ ꯑꯩꯅ ꯊꯥꯕ ꯔꯤꯀꯃꯦꯟꯗꯦꯁꯟꯕꯨ ꯀꯦꯟꯁꯦꯜ ꯇꯧꯔꯤꯕꯅꯣ ꯂꯥꯎꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯔ? ꯒꯕꯔꯅꯔꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯃꯊꯛꯇ ꯂꯩꯕ ꯃꯤꯅꯤꯅꯦ ꯇꯁꯦꯡꯅ ꯅꯍꯥꯛ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ? ꯃꯍꯦꯟꯗ꯭ꯔꯅ ꯍꯣꯏ꯫ ꯒꯕꯔꯅꯔꯅ ꯏꯟꯗꯤꯌꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯇꯤꯖꯟ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯦꯟꯗ꯭ꯔꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯎꯔꯤ꯫ ꯔꯥꯚꯥꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯑꯥꯔꯨꯁꯥꯃꯤꯒꯤ ꯃꯆꯥꯒ ꯃꯍꯥꯛꯀ ꯃꯇꯧ ꯀꯔꯝꯅ ꯂꯤꯡ ꯂꯩꯔꯤꯕꯅꯣ? ꯁꯣꯟꯗꯅ ꯔꯥꯝꯅ ꯗ꯭ꯔꯥꯐ ꯇꯧꯏ꯫ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯦꯁꯄꯦꯛꯇꯦꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯗꯨꯅ꯫ ꯁꯣꯟꯗꯅ ꯀꯩꯔꯥꯛ ꯊꯥꯔꯤ ꯁꯛꯊꯤꯅ ꯑꯗꯨꯒ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯗꯕꯅꯤ ꯑꯩꯈꯣꯏ ꯀꯥꯈꯠꯂꯨ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯆꯣꯡꯖꯜꯂꯨ꯫ ꯀꯣꯜꯗꯅꯤ꯫ ꯔꯥꯝꯅ ꯍꯥꯏꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯅꯦ ꯅꯔꯁꯤꯡ ꯍꯣꯝꯅ ꯃꯃꯤꯡꯅ ꯎꯃꯥ ꯅꯔꯁꯤꯡ ꯍꯣꯝ ꯀꯧꯏ꯫ ꯊꯤꯔꯨꯃꯪꯒꯂꯝꯒꯤ ꯔꯥꯚꯥꯅꯥ ꯄꯤꯆꯥꯏ ꯑꯗꯨ ꯃꯁꯤꯗ ꯂꯥꯌꯦꯡꯈꯤ ꯔꯦꯀꯣꯔꯗꯇꯨ ꯊꯦꯡꯅꯔꯦ꯫ ꯔꯥꯝꯅ ꯃꯗꯨꯒꯤ ꯐꯣꯇꯣꯀꯣꯄꯤ ꯑꯃ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ꯫ ꯑꯁꯨꯝꯅ ꯊꯝꯅꯩ꯫ ꯁꯛꯊꯤ ꯂꯥꯎꯗꯨꯅ ꯁꯥꯔ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯔꯥꯝꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯁꯛꯊꯤꯅ ꯑꯩꯒꯤ ꯅꯤꯁꯇꯣ ꯅꯍꯥꯛꯀ ꯂꯩꯈꯤꯕꯅꯤ ꯃꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯧ꯫ ꯔꯥꯝꯅ ꯁꯣꯏꯇꯪ ꯄꯥꯇꯪ ꯉꯥꯡꯕꯗꯣ ꯇꯣꯛꯑꯣ꯫ ꯁꯛꯊꯤꯅ ꯗꯤꯌꯥ ꯗꯤꯌꯥ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯗꯤꯌꯥ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯪꯀꯜ ꯁ꯭ꯔꯤꯅꯤꯕꯥꯁ ꯑꯃꯗꯤ ꯁꯨꯃꯤꯇ꯭ꯔ ꯉꯛꯏ꯫ ꯁꯛꯊꯤꯅ ꯂꯥꯛꯑꯣ ꯗꯤꯌꯥꯔ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯗꯤꯌꯥ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯁꯣꯔꯤ ꯑꯪꯀꯜ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯌꯨꯛꯇ ꯑꯣꯏꯅ ꯍꯜꯂꯣꯅ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯔꯥꯝꯅ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯁꯦꯠ ꯑꯞ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ? ꯔꯥꯝꯅ ꯁꯛꯊꯤꯗ ꯍꯩ ꯃꯍꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯒ ꯆꯠꯈꯣ꯫ ꯗꯤꯌꯥꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯑꯐꯥꯅ ꯅꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯃꯛ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯁꯨꯂꯣ ꯂꯧꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯁꯨꯃꯤꯇ꯭ꯔꯅ ꯗꯤꯌꯥꯔ ꯉꯥꯏꯈꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯣ? ꯅꯈꯣꯏꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯃꯃꯥꯡꯗ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯔꯥꯝ꯫ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯅꯍꯥꯛꯅ ꯀꯅꯥ ꯑꯃꯠꯇ ꯀꯤꯗ꯭ꯔꯤꯕ ꯑꯗꯣ ꯀꯤꯅꯅꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯅꯉꯣꯟꯗ ꯂꯩꯇꯕꯒꯤꯅꯤ꯫ ꯁꯨꯃꯤꯇ꯭ꯔꯅ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯁꯦ ꯌꯦꯁ ꯍꯥꯏꯈ꯭ꯔꯣ ꯃꯉꯣꯟꯗ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯍꯜꯂꯨ꯫ ꯔꯥꯝ ꯗꯤꯌꯥ ꯃꯅꯥꯛ ꯆꯪꯂꯒ ꯄꯤꯔꯥꯡꯒꯜ ꯇꯩꯊꯣꯛꯑꯒ ꯌꯦꯁ ꯍꯥꯏꯔꯝꯃꯤ꯫ ꯁꯛꯊꯤꯅ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤ ꯀꯌꯥ ꯔꯥꯝꯒ ꯎꯅꯔꯤ꯫ ꯑꯍꯟ ꯑꯃꯅ ꯔꯥꯚꯥꯅꯥ ꯄꯤꯆꯥꯏꯒꯤ ꯗꯣꯂꯔ ꯃꯥꯜꯂꯤ ꯃꯁꯤ ꯍꯥꯏꯔꯤꯕ ꯏꯟꯁꯤꯗꯦꯟꯠ ꯁ꯭ꯄꯣꯠ ꯑꯗꯨ ꯊꯦꯡꯅꯕꯅꯤ ꯐꯪꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯆꯨꯝꯅ ꯇꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯗꯒꯤ ꯊꯤꯔꯨꯃꯪꯒꯂꯝꯗ ꯊꯕꯛ ꯇꯧꯕ ꯑꯃꯗꯒꯤ ꯐꯪꯕꯅꯤ ꯑꯩꯅ꯫ ꯁꯣꯟꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯂꯝꯃꯤ ꯗꯤꯌꯥꯒꯤ ꯑꯗꯨꯒ ꯑꯪꯀꯜ ꯀꯥꯔ ꯖꯦ ꯄꯥꯔꯛ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯅꯍꯥꯛ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯁꯛꯊꯤꯅ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯄꯥꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯑꯁꯤ ꯅꯍꯥꯛꯅ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯑꯦ ꯑꯗꯨꯅ ꯅꯍꯥꯛꯁꯦ ꯄꯨꯔꯥ ꯃꯤꯇꯣꯞꯅꯤꯀꯣ꯫ ꯗꯤꯌꯥ ꯆꯪꯈꯤ꯫ ꯅꯨꯄꯤ ꯑꯃꯅ ꯅꯍꯥꯛ ꯗꯦꯜꯂꯤꯗꯒꯤꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤ꯫ ꯔꯥꯝꯅ ꯁꯣꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯂꯥꯏꯅ ꯐꯥꯕ ꯌꯥꯔꯅꯤ꯫ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯔꯥꯚꯥꯅꯥ ꯂꯥꯛꯏ꯫ ꯂꯨꯍꯣꯡꯐꯝ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯋꯦꯜꯀꯝ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔꯅ ꯂꯥꯛꯄꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯔꯥꯚꯥꯅꯥ ꯃꯤ ꯑꯗꯨꯅ ꯑꯅꯥꯏ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯥꯅꯥꯊꯝꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯅꯦ ꯑꯁꯤꯗꯤ꯫ ꯀꯣꯜ ꯂꯥꯛꯏ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯝ ꯄꯥꯏꯈꯠꯂꯤ꯫ ꯔꯥꯚꯥꯅꯥꯅ ꯃꯤꯁꯇꯔ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯗꯦꯜꯂꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯤꯗꯣ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯗꯣ ꯇꯤꯔꯨꯅꯦꯜꯕꯦꯂꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯃꯤꯟꯅꯔꯒ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯝꯅ ꯑꯗꯨꯒꯨꯝꯕ ꯅꯍꯥꯛꯀꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯣ ꯉꯥꯡꯀꯅꯨꯅꯦ꯫ ꯔꯥꯚꯥꯅꯥꯅ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯂꯩ ꯍꯨꯛꯅꯈ꯭ꯔꯕ ꯃꯗꯨ ꯐꯥꯎꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯦ ꯍꯤꯡꯗꯨꯅ ꯂꯩꯈꯤꯒꯅꯤ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯝꯅ ꯁꯥꯎꯅ ꯆꯪꯉꯛꯏ꯫ ꯁꯥꯟꯇꯤꯅ ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯕꯣ ꯑꯃꯨꯛ ꯍꯟꯕꯤꯔꯛꯏꯁꯤꯕꯣ? ꯕꯤꯁ꯭ꯋꯥꯅꯥꯊꯝꯅ ꯗꯤꯌꯥ ꯀꯥꯏ ꯂꯩ? ꯁꯥꯟꯇꯤꯅ ꯃꯍꯥꯛꯀꯤ ꯃꯨꯝꯕꯥꯏ ꯆꯠꯈꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯝꯅ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ ꯁꯥꯟꯇꯤꯗ꯫ ꯑꯗꯨꯒ ꯔꯥꯚꯥꯅꯥ ꯄꯤꯆꯥꯏ ꯅꯍꯥꯛ ꯇꯥꯏꯀꯣ ꯑꯩ ꯍꯥꯏꯖꯦ? ꯔꯥꯚꯥꯅꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯒꯦ ꯈꯟꯒꯅꯨ ꯅꯍꯥꯛꯀꯤ ꯃꯤ ꯑꯃꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯍꯔꯠ ꯇꯧꯔꯝꯂꯒ ꯅꯆꯥꯅꯨꯄꯤ ꯀꯟꯈꯤ ꯃꯗꯨꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤ ꯗꯣꯀꯨꯃꯦꯟ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯌꯨꯝꯒꯤꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯈꯤ ꯃꯗꯨꯅꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯔꯠ ꯑꯣꯏꯍꯟꯈ꯭ꯔꯤꯁꯦ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯝꯅ ꯔꯥꯚꯥꯅꯥꯗ ꯕꯤꯕꯤ ꯐꯥꯏꯅꯥꯟꯁ ꯅꯦꯂꯥꯏ ꯁꯤꯜꯛ ꯑꯃꯁꯨꯡ SK ꯖꯦꯋꯦꯂꯔꯁ
ꯃꯔꯨꯞꯇ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ 200 million ꯒꯤꯗꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟꯠ ꯑꯗꯨ ꯑꯩ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯅ ꯇꯤꯔꯨꯅꯦꯜꯚꯦꯂꯤ ꯌꯧꯔꯛꯄꯗ ꯁꯣꯏꯗꯅ ꯇꯧꯔꯁꯤ ꯄꯨꯡ 4ꯒꯤ ꯃꯅꯨꯡꯗ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒꯅꯤ ꯔꯕꯅꯥꯅ ꯐꯔꯦ ꯑꯩ ꯊꯥꯖꯔꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯒꯤ ꯍꯧꯅꯕꯤ ꯑꯩꯉꯣꯟꯗ ꯄ꯭ꯂꯦ ꯇꯧꯔꯕ ꯅꯍꯥꯛꯀꯤ ꯗꯇꯔ ꯀꯟꯅꯤꯡꯕꯒꯤ ꯆꯤꯠ ꯇꯧꯔꯕ ꯑꯩꯉꯣꯟꯗ ꯇ꯭ꯔꯛꯇꯣ ꯇꯧꯔꯒ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯦ ꯍꯥꯠꯀꯗꯕꯅꯤ ꯐꯣꯟ ꯊꯝꯃꯤ ꯁꯣꯟꯗ ꯔꯥꯝꯗ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯔꯥꯝꯅ ꯍꯥꯏꯌꯣ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯚꯥꯅꯥ ꯄꯤꯆꯥꯏꯒ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋanathꯝꯒ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯦ ꯃꯤꯅꯤꯁꯇꯔꯗ ꯀꯣꯜ ꯀꯌꯥ ꯑꯃ ꯇꯧꯔꯦ ꯃꯉꯣꯟꯗ ꯍꯧꯖꯤꯛꯇꯣ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔꯅ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯔꯥꯝꯅ ꯔꯥꯚꯥꯅꯥ ꯄꯤꯆꯥꯏ ꯐꯣꯟꯗꯣ ꯇꯦꯞ ꯇꯧ ꯁꯛꯊꯤꯅ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯒꯥꯔꯤ ꯊꯧꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯁꯦ ꯍꯥꯏꯔꯛꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯊꯪꯅ ꯗꯤꯌꯥꯅ ꯃꯔꯨꯝ ꯁꯣꯟꯕ ꯇꯣꯛꯑꯣ ꯑꯗꯨꯒ 4th ꯁꯦꯛꯇꯔꯗ ꯆꯠꯂꯣ ꯍꯥꯏꯔꯛꯏ ꯇ꯭ꯔꯛꯅ ꯃꯅꯤꯡꯗ ꯏꯟꯅꯔꯛꯏ ꯕꯤꯁ꯭ꯋanathꯝꯅ ꯃꯗꯨꯔꯥꯏꯗ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯦ ꯄꯩꯁꯥꯗꯣ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯅ ꯃꯁꯤ ꯀꯗꯥꯏꯗ ꯁꯤꯟꯅꯒꯅꯤ ꯔꯥꯚꯥꯅꯥꯅ ꯑꯩ ꯍꯥꯏꯔꯛꯀꯦ ꯔꯥꯝꯅ ꯁꯣꯟꯗ ꯑꯞꯗꯦꯠ ꯂꯩꯕ꯭ꯔꯥ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯤꯅꯤꯁꯇꯔ ꯐꯣꯟꯗꯣ ꯑꯣꯟ ꯇꯧꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯗꯨꯔꯥꯏ ꯌꯧꯈ꯭ꯔꯦ ꯃꯍꯥꯛ ꯔꯥꯚꯥꯅꯥ ꯄꯤꯆꯥꯏꯒ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯃꯍꯥꯛ ꯌꯧꯔꯛꯂꯅꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯃꯍꯥꯛꯅ SK ꯖꯨꯋꯦꯂꯔꯁ ꯅꯦꯂꯤ ꯁꯤꯜꯛ ꯑꯃꯗꯤ ꯕꯤ ꯐꯥꯏꯅꯥꯟꯁꯀꯤ ꯃꯇꯥꯡꯗ ꯗꯦꯜꯂꯤꯗꯒꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯚꯥꯅꯥ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯒ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯔ ꯇꯧꯁꯤꯟꯖꯔꯦ ꯃꯤꯅꯠ 5ꯒꯤ ꯃꯃꯥꯡꯒꯤ ꯑꯗꯨꯁꯨ ꯊꯥꯗꯣꯔꯛꯏ ꯃꯗꯨꯔꯥꯏ ꯌꯧꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯗꯤꯌꯥꯁꯨ ꯁꯣꯟꯗ ꯆꯨꯝꯃꯦ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯅꯤ ꯍꯥꯏꯔꯦ ꯁꯛꯊꯤꯗ ꯇꯥꯇꯥꯁꯤꯡꯅ ꯉꯥꯏꯔꯒ ꯂꯩꯔꯤ ꯁꯛꯊꯤꯅ ꯅꯍꯥꯛꯀꯤ ꯃꯔꯨꯞꯇꯧ ꯎꯅꯔꯒ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎꯀꯣ ꯗꯤꯌꯥꯅ ꯑꯩ ꯈꯪꯉꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔ ꯔꯥꯚꯥꯅꯥꯅ ꯃꯤꯅꯤꯁꯇꯔꯗ ꯀꯣꯜ ꯇꯧꯔꯦ ꯁꯣꯟꯗꯅ ꯔꯥꯚꯥꯅꯥꯅ ꯑꯩꯒꯤ ꯃꯤꯁꯤꯡ ꯊꯥꯖꯤꯌꯨꯊꯨ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ ꯄꯩꯁꯥꯗꯨ ꯃꯗꯨꯗ ꯁꯤꯟꯅꯔꯝꯃꯨ ꯃꯤꯅꯤꯁꯇꯔꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯥꯚꯥꯅꯥꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤꯝ ꯊꯣꯛꯇ꯭ꯔꯤ ꯍꯥꯏꯔꯤ ꯔꯥꯝꯅ ꯔꯥꯚꯥꯅꯥ ꯄꯤꯆꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯡ 3ꯒꯤ ꯃꯃꯥꯡꯒꯤ ꯃꯣꯕꯥꯏꯜ ꯁꯤꯒꯅꯦꯜ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔ ꯃꯍꯥꯛꯁꯤꯗꯤ ꯁꯨꯕꯂꯛꯁꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤꯗ ꯍꯣꯜꯗ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯔꯥꯝ ꯀꯣꯜ ꯇꯧꯏ ꯗꯤꯌꯥꯗ ꯗꯤꯌꯥ ꯍꯜꯂꯣ ꯔꯥꯝꯅ ꯗꯤꯌꯥ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯗꯤꯌꯥꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯂꯩꯌꯦ ꯔꯥꯝꯅ ꯅꯍꯥꯛ 7:30 ꯑꯗꯥꯏꯗ ꯀꯗꯥꯏ ꯆꯠꯂꯨꯏ ꯗꯤꯌꯥꯅ ꯑꯩꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃꯒꯤꯗ ꯆꯠꯂꯨꯏ ꯔꯥꯝꯅ ꯀꯔꯝꯕ ꯍꯣꯜꯅꯣ ꯗꯤꯌꯥꯅ ꯁꯨꯕꯂꯛꯁꯃꯤ ꯄꯦꯂꯦꯁꯇꯅꯤ ꯍꯥꯏꯔꯤ ꯔꯥꯝꯅ ꯐꯔꯦ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯊꯥꯔꯛꯎ ꯗꯤꯌꯥꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯔꯥꯝꯅ ꯅꯨꯔꯖꯍꯟ ꯅꯍꯥꯛ ꯊꯦꯖꯤꯌꯨꯊꯟ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯤꯗ ꯆꯠꯂꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯔꯤꯄꯣꯔꯠ ꯄꯤꯔꯛꯎ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯅꯩ ꯍꯥꯏꯕ ꯑꯗꯨ ꯖꯌꯔꯥꯖ ꯑꯩꯒꯤ ꯀꯦꯞ ꯄꯤꯔꯛꯎ ꯍꯧꯖꯤꯛꯃꯛ ꯁꯣꯟꯗꯅ ꯗꯤꯌꯥ ꯊꯣꯛꯂꯛꯏ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛꯅ ꯗꯤꯌꯥꯅ ꯌꯨꯝꯗꯅꯤ ꯍꯥꯏꯔꯝꯃꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯉꯥꯏꯅꯔꯤ ꯃꯥꯒꯤ ꯄꯨꯂꯤꯁꯅ ꯔꯤꯄꯣꯔꯠ ꯄꯤꯔꯤ ꯔꯥꯝꯗ ꯃꯦꯗꯥꯝꯒꯤ ꯒꯥꯔꯤ ꯑꯗꯨ ꯁꯥꯔ ꯇ꯭ꯔꯛ ꯑꯅꯤꯅ ꯏꯟꯅꯔꯤ ꯍꯥꯏꯅ ꯔꯥꯝꯅ ꯃꯁꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯖꯌꯔꯥꯖꯅ ꯃꯁꯤ ꯔꯥꯚꯥꯅꯥ ꯄꯤꯆꯥꯏꯒꯤ ꯃꯍꯥꯛꯀꯤ ꯃꯤ ꯍꯥꯠꯄꯒꯤ ꯃꯑꯣꯡꯅꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯗꯅꯤ ꯅꯨꯔꯅ ꯁꯥꯔ ꯄꯩꯁꯥꯗꯣ ꯃꯈꯣꯏ ꯁꯤꯟꯅꯔꯤ ꯑꯃꯒ ꯍꯥꯏꯔꯤ ꯔꯥꯝꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯏꯅꯧ ꯅꯨꯔꯅ ꯑꯣꯀꯦ ꯁꯥꯔ ꯄꯥꯎ ꯄꯤꯔꯤ ꯔꯥꯚꯥꯅꯥꯗ ꯆꯤꯞ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟꯠꯇꯨ ꯑꯩꯈꯣꯏ ꯐꯪꯂꯦ ꯔꯥꯚꯥꯅꯥꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤꯗꯣ ꯍꯜꯂꯛꯑꯣꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯇꯥꯇꯥ ꯍꯟꯈ꯭ꯔꯦ ꯒꯥꯔꯤꯗꯨ ꯅꯨꯃꯛ ꯏꯟꯅꯔꯤ ꯅꯨꯔꯅ ꯗꯤꯌꯥꯅ ꯁꯛꯊꯤꯗ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯃꯁꯤꯅ ꯁꯛꯊꯤꯅ ꯑꯩꯁꯨ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦ ꯔꯥꯝꯁꯨ ꯉꯥꯏꯔꯒ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯇꯧꯗꯣ ꯗꯤꯌꯥ ꯃꯃꯥ ꯃꯄꯥꯁꯨ ꯌꯧꯁꯤꯜꯂꯛꯏ ꯕꯤꯁ꯭ꯋanathꯝꯅ ꯗꯤꯌꯥꯗꯣ ꯑꯩꯒꯤ ꯀꯥꯔꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨ ꯁꯔꯕꯅ ꯗꯤꯌꯥꯕꯨ ꯃꯃꯥ ꯃꯄꯥ ꯃꯅꯥꯛꯇ ꯄꯨꯁꯜꯂꯤ ꯑꯗꯨꯒ ꯇꯣꯡꯍꯜꯂꯒ ꯄꯨꯈꯤ ꯔꯥꯝꯅ ꯀꯥꯔ ꯑꯁꯤ ꯏꯅꯧ ꯍꯥꯏꯔꯝꯃꯤ ꯗꯦꯕꯦꯟꯗ꯭ꯔꯅ ꯅꯣꯛꯑꯒ ꯄꯩꯁꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯑꯦꯅꯦ ꯀꯗꯥꯏꯗ ꯃꯁꯤ ꯐꯪꯅꯧ ꯔꯥꯚꯥꯅꯥꯅ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯐꯪꯕꯅꯤ ꯃꯗꯨ ꯇꯣꯉꯥꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯅꯨꯔꯅ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯤ ꯄꯨꯟꯁꯤꯟꯈꯤꯕ ꯑꯗꯨ ꯁꯣꯟꯗ ꯔꯥꯝꯅ ꯕꯤꯁ꯭ꯋanathꯝ ꯀꯥꯔ ꯃꯃꯥꯡꯗ ꯈꯥꯝꯖꯤꯜꯂꯤ ꯑꯗꯨꯒ ꯔꯥꯝ ꯁꯦꯂꯨꯠ ꯄꯤꯔꯒ ꯑꯩꯍꯥꯛ ꯁꯥꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯕꯤꯁ꯭ꯋanathꯝꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯅꯪꯒ ꯏꯃꯥꯔꯖꯦꯟꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯦꯟꯀꯥꯁꯤꯗ ꯆꯠꯇꯕ ꯌꯥꯗꯦ ꯔꯥꯝꯅ ꯏꯃꯥꯔꯖꯦꯟꯁꯤ ꯃꯗꯨꯔꯥꯏꯗꯒꯤ ꯊꯦꯟꯀꯥꯁꯤꯗ ꯆꯠꯄꯁꯤ ꯇꯤꯔꯨꯅꯦꯜꯚꯦꯂꯤꯒꯤ ꯂꯝꯕꯤꯗ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯕꯤꯁ꯭ꯋanathꯝꯅ ꯌꯦꯡꯉꯨ ꯅꯪꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯪꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯔꯥꯝꯅ ꯐꯣꯟ ꯊꯥꯡꯒꯠꯂꯒ एविडेंस पुनमक लेजै सार SK ज्वेलर्स BB फाइनांस नेलाई 6 यामख्रबा सेनफम सिनाख्रे नत्रा हौजिक कैगिदमक मधु अइंगोंदा हाइबिदिबिनो नत्रबदि अइना मधुगिदमक कोर्टगी इंक्वायरी ऑर्डर लगनी नूर कॉल तौरई सार वेयर हाउस 3 दा हाइरि पैसासिंग अदु मखोइना थमख्रे रामना अरुदा नाहक अदुम लयु अदुगा मखोइसिंग अदु कुमना सेनो नूर नोके सर रामना दिल्ली दा नुमित अरुदा नाहकी नसानुपिबु फाबदा नाहक अइंगोंदा हाइकी मधु पॉलिटिकल की प्रेशर नि हाइना ngasi na amuk truck anina नाहकी नसानुपि सी कार इनाबा अमसुंग अइखोइना अमुक हाइरिबा ट्रक अदु इनाबनी
Nahaki Nasanupi ase, Kaisu Todokpa, Taundanabagi the Makta Adubu, Naki Nasanupi di Masipumba, Mahakti Kaisu Kanjabanati, Haribe Suasi Karino, Nang Amadi, Raban Nagi, Lady Base, Wari Pumbali, and Mibis on a Tamna. Rana Faredudi, Harami, Ailonamak, so the number Silagi Hina set, Piro Harami. Asum Setki, Ramna move fire Gagari, Tawi Mahaki, Aduga call Tawi Sesanda, Nupiaduna Sir, Ramna Commando Force. IT Department, Revenue Department, Loinabak informed to, Nupiduna, yes, sir. Ram Namuk, Koltawi Factory, do Sil Tauraga, Tamoduga, Tasildar do Sport Aduda, Lainaba, Laknaba Hayo, Sumna Pashagi of Madutam Nalai, Toxali, Devendra get number 2 do Tingu Hari. Asumna get number 2 do Tingi. Ram Satkumaga get to Taraga Tonghang gets Harami, Devendra Police, Income Tax, Vigilance, Enforcement, Loy Suremakoi, Lonamak of Masilai. Raavana Pichai Hosikarai lady, Devendra Madu warehouse, 3 the Labani. Ramna Sonda, Yotai Pro Hari. Mahendra Mangonda, Pihai Pashadu, Pangan Kibasunga Yadabani, Laura equal that so on get adu to Gairi. Mahendra Kaigumba, Nahana Hariba, sing Adugi, Puna evidence Aduga Pangan Krabadi, Equishodana Yam Sontakigani, Ravanana Hari, Devendra the warehouse Adu Maitado Hari. Devendra Walker Kayama from Aduda Lady Badudi, Ravanana Walker sing the Kalunu Hari, Pashasing Adu Minister Adudagi, Low Rubani Hibadu evidence Amata equalate Yam to the Maitado Hari. So to Iraga Changai Ramhoi, Devendra Mai Tado Hirami Walker Kaya Sumanum Adu Lady, Kangog the warehouse of the Pokari, Madugi Tanza Aduda, Devendra, Mafam Udagi Sienki, Ramne Ambulance, Fire Service, Loiko Hidana Hirami, Yam to Lao Hayu Haina, Muikayama Sogapan Puntan Tali, Tuna Fire Service some of the ambulance jokes lay Muikaya, Siri, Kayama Sokle, Matawadu Ram Tamu Kaina, Yang the lady, Ningam the Waluna, Mubi Siki say a mom, Mubi Sida Mayam, Pumbigani. Police Amana Hari, May Sakpagi Togadu, Rabanana, Tau, Haibagi order, Tawani Madugi, Rekorpunamak, Lajare, Kodasar, Ram, Sound, Rabana, Manaktam, Nagari, Tozale, Aduga, Raavana Pichai, Lauri, Nakpu, Tamoiga, Nak Panda, Bro, Kumtara, Ram Nahaki, Arang Korang, Madugi the Satana, Masagi, Tanjabani, Hariba, Lyra Kraba, Walker Sing Aduna. Firehouse Factory the Kayawana Siram Gadaba, Nahana Makoi Punamak Harpani, Marudan, Napuri Binupi the Su. Nupi Nupamana Kainuna Tauribasa, Haidan Sangai, Ramna Tajanki. Ravanana Hay, Equity Pok the Yaduma criminal or Rabani. Ramna, Aina Kaidonga, Revens Lokiti, Nakoina Aigi, parents Hatle had a foul with the Kanga Aina of Masida, Lakli Basa, Nakogi Matata action, Log Navani, Logi Matungina. Ravanana Nakogi Lo, Duna, Ingonda Sogan Bangam Labro. PJ Hongan Bangam Nabro, Ram Sauna, Maki Gaide file, Sature Aduga, Masiano work case file Gisar Sydney. Nangi Matakta, Aigi parents, Harpagi Kungini Manga, Nangamadi Naki, Minanumit Adugi, incident Adu Tokla Matung, Naki Karda, Yumda Hankibagi, Satok Sin Tokibagi, Masi, Madugi Rekoni, Forest Jack Postagi, Hali from Maruda Dollar Gip, Wave Funky, Nahak Uma, Nursing Home, Tirumangalam Gida, Nahak 3 Sistauki. Haibagi hospital record masi aina court piraba matung pungkai muk matung soidana nangbu phanaba arrest warrant tawholakani adu mari masi aingonda mathau tadre haraga segai ramna nahakna hingna mi tranga bu hatkiba madu punamak ki punishment piba masina oiroi masidi muthat kadabani mafum arudagi gari thokduna ram thoki somda besanathamgi yumdani Diya yengo Nak asi PBS Mills ki owner ni Yamna Fabai Mung ni Mahaki Masano Pana Nahaki Nasano Pidu Uramale marriage function Amada Mahakna Diabu Yam Nungsi Ramale Marudagi Makoi Simafam Masida Luhongbagi propose lak libani Wahid Tabada Santi Diya Sakti Chentore Napaduna Kaikumba Masida Yabiba Tarabadi Hena Hekta Hana Hekta Chanabra Haibadu Kuti Yang Nasine Ai Harise Aseng Bani Aigise Sana Yam Ishana Yam Nushir Rumale Santina Diya Nahak Sari Sedura Dugala Ohari Diana Aduna Muka Iginoma Santina Nahak Apana Nahak introduce Togzani Dugan Hagadum Sankro Biswa Natamna Ai Hana Aigi Sa Nupigi Nupadu Kalagalekre Nupaduna Aina Kanbada Dudi Akoi Jakara Tiang Kramale Kaisu Kanbi Nuko Ado Hari Banupadu Kanano Haiba Dudi Equida Mukta Kangan Biba Yakatra Biswa Natamna Maga the Assistant Commissioner of Police Nine Tirunelveli Mamingna Raavusamy Company Wahedu Tabada Harau Rami Diya Sendana Mapabu Kunze Mamasu Kunze Movie Sida Isay Amaga Muk Laigani Mayam Masida Isay Matung Commissioner Office Masi Urabara Masi open letter ni Raavana Pichai Devendra Pichai
हाटकनी हाइदुना केहलकपगी चलो मखोइबु ngak sen laga thamu lai ram adu commissioner order ni na ki yumasi police na ngak laga leitaba yaroi aduga bodyguard mari amana na kamatam pumada leigadabani Mahendra na ai police uniform si tukajai aduna yum sigi wangmada layu ai manung dai than thambiu chakro chalo ramna thangabelu na sir ramna magna high kriba adugi statement aingonda pirau magna hairam liba sing adugi Mahendra na karigi statement no email da thabira kene kanada mi lauri ram thoki chatki Raavana na mahaga si pura angawwa hai bumani masi mahaki angawwa adugumba idea amani sondana ramna ngasi numidang ngasi chandana mariama festival tawgani sondana raban nahakna chatpa matamda yum oirasu farm office factory mi purga chatlu ramna sonda plant yatli festival gi mayam ko langi bom thagatlaga yum so thugairaga changlakli ramna sonda thonganda bom pangtha thajalli changjeli yum aruda mathang phudari yum manung aruda ramna ka amada pulap solon jalaga thanami Devendra na ka thong hangi Devendra tungon badagi hagulaklaga kanano na ha ko ramna mamai upam badu lokthoi Devendra na cheli mamang da sap lepaga phutha bhaurei ram wa hairei numit tarani khak ngairaba angang malemasida khongdara abado mangal o phangdana na khoina madubu hingna mai thaba angang adubusu mamagi mabuk nungda sibagi damakta service laite free ngaktani mipum khuding mama bodi respect tawani aigi imado maduna na khoida kailali na khoina napuri bi adubu minungsi leitana na khoina tawbiki yochai aduna thomi nongale Devendra yumdani ram changai nuna sar masidi hatpa mali masi matam kuinadagi ngaiduna leiba mali hananaba haiduna aina khanbada masi revenge lorko mali wai adu Raavana sutari tanjada da hui police na purakpa adu ram manaktam na changai ram na nanbi ram Raavana manak changlaga punamak na yengli mafam masida forensic kisu clue phangbra yengsi intelligence punamak nasu information phangbra yengsi security dog yauna adubu makoi punamak aigi thabak tawminabani yengu makoi soidana aigi nakta lakani aduga hairakani clue mata phangdre haidana tanjadamakta forensic ki mi aduna sar clue mata phangdre aikoi body asi lokthokkiba yarani lokthorasira hairi ramna yare hairi ramna mafam arudagi ram thokki Raavana yengnaga lehawi Raavana miyoisingna ram senaba hore masidagidi call lai hello ram Diya na ai unaba pami na ka ai hojik Tirunelveli gi lambi da leire ramna na hojik kadai da leiri bano Diya na Abhishek ka pati da leye haire ramna ado nak city asira changakanu mamai leiro ai mafamaru da ai lake Diya hoi haraga lei lambi nakana mada khamlaga leiri Diya ram mahaki gari thadok magil gari do mang tholaga Diya ai gari da kakali ramna yamna thuna Diya na dena aikoi ani luhongbagi date fix tawrani ye ramna kamaina haisibo Diya na aikoi ani gi hai Diya na ai Delhi da amuk hanbagi plan tawdre luhongbaga adum ai di sida dumak leiradabani ramna hello ai hojik thabag yam chilibajani ko tanja adumak tata amana thomi ramgi gari mamang thawba do gari adu paithoga tai ram yauri khana thomni bani tata adunda ram amadi Diya gi gari adudi ramna tawraga break pharami ram gi adu paithoga taki ram chenjal ai adu bugari adu pokhai ki sonda Raavana gi mi aduna mahakti nathokhrama le hari sondana Viswanathan lai ram gi yumda mayam khoramne Srinivas amadi Sumitra khorami ram saugal ai Viswanathan na phami harami ram phamthai Viswanathan na kaigino ya maithong maksanna uina diyar masini ne police ki thabak haiba sidi masi ngaktani chalo amukta namai garo ta thokjo nakoi loinamak isagi thabak taruro aikoi khak thambiramu mayam thoknaki Viswanathan phamthai ramna sar kaigino matam sida lakpiri basibo Viswanathan na sorry dear ayang nangonda haikibado Diyagi mapa oiri haina adubu madu asengbani aidi politician do aduna hojikti ai wa haige napa ama oina anirak nahakna aigi chanupi si punsidagi kalise ram mahaki punsi do lem thagano phare amuk unasi tanjadu da dedi chanbiduna ngai ko sa glass coffee ama thakta na aigi yumda laaga nahak chatkrage haibro se filter coffee ni haidar pi sondana amuk Mahendra gi office da amuk lairam aduga ayak assistant commissioner of police Saamy² ni ayak sarbungak senaba haiduna assign taroklay masida leijare intelligence ki report na Mahendra karino hairibado ramna ngasi pung 10 tabada sarbu hanaba haiduna plan tawkre Mahendra na sauna kaino nakna hairibado ram aduna meeting cancel tawraga Tirunelveli da hanbiro Mahendra na karino nakna hairibado ha meeting cancel
yum hanbagana ayakse aranine aigi thamoise khangune khan khrabadi lore Raavana fare nahak tawro adubu nahaki wakhaldadi leiro meeting du tawrabadi aisu security gi matang discuss tawsi sarga masida leiriba sing asi thon khiba yagadra mayam thoki loina Mahendra na hayu hairi Ramna ngasi numidang pung tara chapchana nahak pu soidana hat khagani misak aduna aini Mahendra no yaduga taw ai khanbada nang khanglang mani khali camera khiliba se recording su loinamak tawani nang na hairiba sing ado Ramna sir nahak aware oitraba male aseng badi masidagi camera sidi sound record taw yade nahak na ngamle nahak kanjau ayhak na kamle nahak pu hatkani selut pirim laga thoki Mahendra na hai lauri plan yanari Raavana amadi Ram mahak maki miga kamaina hat sige haibadu magi mi thamladuna haiduna numidangi function mafamdani Ram lai mai mi loinamak mafam asida leiri misak ama ubada Mahendra na Raavana da command of force thabek na hairi Raavana na kaisu khangano kigano mak soidana pung mapan makai da siragadabani mak na haibaduna tara da natra hairi Ram na sonda pung kya tare hujik nupamana nipamini yankai mga chale sar Ram na pung du loinamak watch tu aigi kangbu laikhat no hayo 9:55 ta mayam laikhat nei Ram na nakoi loinamak ready leirabra natra loinamak ready leire sonda sagal gi che lauthoga tarada langkhatlaga mai muthatlami pawar muthatlami nongmai Ram na misak amadagi lahowi call giring lakale Mahendra da Ram kangbu tawselaga duga nongmaina kapi generator ngangkhatlu hairami Ram na jaras ta ngangkhali adubu Mahendra di asiba haksang oina ta dun lerami mayamna kanagumbana aikoi gi leader hatle haidun lauri Ramna minister se nongmai pale na yam tunu laone haiduna senjali mayam kaiduna cheli ambulance ko hairi asumna hospital dani Raavana gi mi amana na ki border gi body se Colombo da thana ba tawsi ma ki mathau mangam se tawna ba maduda paisa do dollar olasi aduga amount adu surata hayeng transfer tawkrasi nupa amana mu maruda aikoina phangadori basi 2 billion ni commission oina makoi dagi aikoina phangadori base suraki do aikoi tawna phani hayeng ayukta tawraga Raavana mama call tawi Raavana nahak amukta di Sri Lanka da lauba Raavana na ama nahak na hari badu karino aingonda aigi yambagi mayum se thado maga makoi gi thawaina ai kai khangani mama na aina hari basini nahak lao aduga nahak amukhana powerful ohenge aduga nahak amuk mafam aduda chatlu aduga makoi bu loisallu media dani sar Tamil Nadu gi minister si masi hatkre police kai dawraga masi leibige Raavana minister si mangonda live threat lei aihakna mangonda hariba meeting asi cancel tawina bayamna haijabani aikoina hariba du manga tabi kide media reporter amana sara dadi hojik police na kari lakhut piba tare Ramna aikoi gi hojik action hairagadi Raavana Pichai asi ma kaisu tawdana ba haiduna ngak sen ba asini ma khaktamak ngaire aikoina mangonda advice tawragani ma ki maramdamda hankena ba haiduna matam kharadi ma lotlaga ma ki maramdamda leiruna ba nangna urabadi kaigumba khara amuk mangonda tholakani Raavana tarambadagi pairaga TV da langchali mathangi sinda misak ani makhurida Raavana mina lelaga halami khudakta Ram yoksalai ko lai Ram Saamy Tirunelveli lambi haibami lanbi haibami aina thajai nahaki corps ani hojik phanglamnani haiba makoi do numaina tawni haiba thajaram loi kai gidamak makoi bu siribano aina makoi bu hatpani makoi na siribado nahaki damakni masi mani na khangjilu Ram na hai Raavana na mat thangna GK Park tani GK Park tasu hatok lami makoi animak Ramna Raavana Pichai Raavana na wali hare amukasumi ani hatok lami kamisnan na khoi kai dawle amukasumi ani halam ne hojik city si hojik mafam marang khangdre kolang langle nuna sar Raavana Pichai du hojik airport lami da leire sona train gida leiri Besanatham na hayo diar hairi Diya na kai gino Delhi chani hayam dribadi engonda inform mata tarum dribana driver adu thoki tanja adu da Besanatham na aido aigi post agi resign tawre Diya na kai gi pa aduna kai do yawrabage sona train lai Besanatham hanan lei miyoi sing aduna maning da gari thogjal ai aduga kan thomi Besanatham gi gari adu train mayai chapchana taraga leiki thong hangna ba honarba su hairiba kar adu thangba yakhide mayam kanna honai tanja adamakda Ramsu lai train na samki Besanatham gi gari adu phone ubada wanthaki santhidi Besanatham aroiba yahip tanki mayam ikoi dun leiri sona Raavana na aina aige pokpham lamdam asida khong thabada anauba nungaya pauk tare naki nakangi misak ama sibagi Ramda hairi nongmai kaptuna Besanatham gi mathau mangam pangthokli police tagi call tawrei Ramda sar ngarang di Raavana Pichai Sri Lanka dagi
tawraga wari sanarami aduna mahak si hauzik suratagi Trivandramda chalamgani masi Air India gi masigi information si phangbani aduga immigration gi report amata India da changakpagi pau phangde ramna mahak to illegal oiba si gi transport taga tawraga changgibra haibu thido ram asokpa amagi manakta changai aduga si uraba news se nak poina hat kre haina hai khrabani masi operation theater nate postmortem table ni ai question om ka khange paisa du gi belu kaya no madugi panthungpham kadai dano karambagi mobile number India gi sinai Raavana Pichai du hari basing asigi paukum nak na pidraba chumna hingna nahak adumak siragadabani postmortem ka asida ramnan doctor hari nopaduna sar ai hajaragi khudemang hari chonda gari kaya escort tawduna Raavana chatli maki mi kya inaduna ram call tawdi mamanaba duna hello ramna Gujarat ai khogi batch ki mi leibra santosna ai khogi met ram jidu Gujarat ta leibani IS collector officer oina makoi punamak ai khoi group ta wari sasine hari ai khoi do ai khogi target ama achieve tawna ba tawsi santos aduna ai khoi loina ma conference tawraga wari sasi santosna o ram hausikmak tawsi asuna makoi kangbu loina mak wari sari conference tawraga aduga ama to ina yanarami sonda Raavana Habiu, Nopamana politician, official, Gujarat again Rajasthan Pawagi, Makoi Lonamakta Nahapungakani, Kanamata Nakoibu, Lepan Bangam Ledu Kagumba, face Tauraba problem Pakistan border the game of the Jacksonlo. Raavana Ayaki weapon Yauri Engonda Aduna Adumak section Natorage. Ram Lai Yaportani. I hang na DCP da Wari Sarabani, I queen Rajasthan Gi, Lady Bob Force Coding Mug, Matang Panga Harabani, Nopamana, Makoido, and Zaisal Mer City, Land Krahai, Equina, same desert. Landing a block tongnaba tawrasi aikoi masigi operation asi successful oidaba yadabani ram aikoi gi batch asina mark tawtuna semlaga record thamlamgadabani Indian civil service asida asumna gari kaya galona lakli sam desert yorokle police kaya thaujalai Raavana gari edu koisali nomai tammi gari dagi ram kumai Raavana udammi ram chap tharaga em tawrai nomai edu adubu Raavana kapai Raavana gari thawro hairi asumna gari thawduna chali makoi amaga thongnari nongmai su kapnari phana yamna thawjal abatung mathang sethai lauthai gari sing ramna yum amada changlaga lauri ramna tanjada nupa kaya ama chanjal ai hairi bampham aduda madu ramna ta oina puthari khangawdana Raavana na mathaktagi kaukthari akana mongda Raavana amadi ram phudatnei phana koina phudan arabatung ram purit lokthorei maki police ki puri du nakana thammi aduga funai aroibada ram na ngammi tanjadu da helicopter la yama murda santos sangai helicopter aduda ram na Raavana bu hapchili aduga puri mafam amada Raavana na nahak na ingonda challenge tawkiba du nahak aujikti aibu phabathang oirabra lotion badi nahak ngamdre do kaigumba nahak na ibu Tirunelveli da puge haina khallaba marudi nahak na ingonda insult tawbani kaigumba Tirunelveli da puraba mafam khuding angang ba ikheng tana chen gani khangu sum thawdon la laga ramna khamo hairami helicopter khami ramna Raavana bu puthorei Raavana na kaigino nahak na ibu tangkai chalakpada thangthari ba se nak aibu kirabro nak ke wakal honglabro Tamil Nadu police ka Rajasthan ki police ka tawraga phajana tawra plan se noi gi jibo ramna Raavana inthoi aduga aina nahak pu kaidongmaida loisanba pamde jail da thamnaga ada purabasu nahak adumak hingkini ai mafam asida gi nangbu thadok laga chatkrani nahak pu hingna thadok lamnaga nahak na hat ki mi sing mioi kaya bu ot kiba nai kiba kaya adu ki chaina nahak soidana gyan tar ani nangsu nang khangbra male masda khwaidagi sathiba tamthiba se karino haiba do aroiba mathau mangam adi nahak ti nasana adumak tawjaro hai mafam asidagi 250 kilometers nahak kaidongai da khunggang thengnaroi amadi ising amata phangloi u amata nahak thengnaroi nahak pu mateng pangnaba misak amata su nahak thengnaroi yare nahak chatpa horo asa amaga lorna nahak hingani haibagi hapta amamuk leiraga nahak soidna siragadabani aduga kaigumba nahak na chelaba adu ariti nahak adumak nongmada siragadabani nahak namit thitna nasa saduna yengjau sibagi mahawado tamna wai asi haramlaga chatpa horaga ningsingu record ta karamna haigani haibadu nahak Sri Lanka da chatkre aduna nahak Sri Lanka da halakbagi record leitre nahaki ana kibadagi nahakna ai kibadagi mafam khangdana senki Saamy amasung miyamna thajaki nahak kibadagi chelado asi maikaidagi chelo record ta kamaina tahangadagi haibadi ai tawrage asumna helicopter du tongkhatlaga chatkira Raavana tanai hai laudana medadani
65 billion gi oiba hural sel kaya Raavana Pichai gi mayamba Mahendra tawi mahak ado spot mafam aduda leikidre reporter amana adubu sar hojik Raavana Pichai di kada laikre ramna police department na haisu haibu haijau hairabadi mahak ado maki punsi du kijabadagi mahak Sri Lanka da senkre haina lawi numit 38 ki matung Raavana siraga taki asumna Saamy amadi Diya lohongki movie asi asumna loiki maya movie asi kamdo bubaga haibadu comment section thambira mumadi mathang karamba movie tawsige haibadu su mayamna haibiram movie sing sang tawrakpana maram orakanda mayamna khitang soiba amadi latpa yarak matamda mayamna haibirlaba comment sing adu aihakna loinamak pajari madupunamak ngakpiu haiba wafum asisu aroibada mayamde mafamda thamjari mayam Saamy² hari movie si yamna munna yengbiduna wari sidagi loksan beaba kaya ama mayam loksin biduna kanaba lobi ho amadi nungai raba wari kaya su aihakna matung taraka matamda puduna mayam gidamak laksege matam adu fawdi adumak ngaiduna leibiyu mayam gidamakta wari explanation kaya puduna laksakigani mayam punamakpu amuka na khorjegi tabunungdagi mayam punamakpu narukjari mayamna subscribe topsanba kaubigano haiba wafam asisu aroibada amuka na khorjegi tabunungdagi mayamda haijari